धड़कता है दिल दीवानों को अब तक नहीं है पता mama dak fazana taba kan kaino college ki lecturer si lecturer lai Puspa hi che hello Puspa chak charabu kajan jarake do di thibisna first ka hai thibisna na ma wai ding la mane sa posambam na che nu hai mu me la ken lai ba hun posambam kainogi south baraki kainogi manipur ki melado lei bo phi ki melado Puspana yongsak ironba wow sahawdo loilabani ko Jerina Begum na hi Jenu hi hello Jerina kayang sarake si misin yo khongbe lai boy ma sangi boy aseng maki na kong jiga ai brain ga was oidore aseng maki da ngang lei haba loi khre hai ai la haude posabam chakani tawraga ne adum akhoi dana sangdaba khotaba adu la haudre Sanjeev Singana chak charabo hai chare Sanjeev nang charabo Thebisana na waiting lakpada aina hale ina ma kai hinjang charage hai Thebisana ai ju khangi nang hale khange bako ngasi se akhoi kaino nga thonge adai di nang di kajang charage Thebisana Jerina na alu iron bachai hai okay to dagi posamam na noina laksu laktraga hai aduni ai kam lakni khangbra paisa su leite khangbra to paisa do leirang matam dana loithokre hojise aduni hayeng gumba se chajabu sira hainai beda khobani leiraga dine paisa leiba matam du gadi leiba matam daga loikhare leitinge dugana lahaude bemleina hello che kari enjang charage hai welcome bemlei ngasi di nga thongba chare dagidi elais jenna che nungai ribo ai kumaro ne che di kenjang charage ngasi do nga thongba chai kumaro nandi kenjang charake posamam na che gi ngarang wamandana live actress hauba yade ko hai okay kaisu kaide adagi thebisana na aidi yongsak ironba amaga pork ka haina wow hauba ngakta asparasna keba nene kapnaba yaure hai kaida kapnaino asparas sonalina che nungai ribo udaba kuire elbida hai sonali nang laktabaini aidi numigi elbi laiko nang laktana tawine adagi kajang sarake sonali posambamna ngarang di pung 9 da tumme mane thabak yam kaladiko jamna waradi khara ngantang tumba natra nadi fai adai thibisina na dabungna lummido kaigino ina ma hai da se elbi thabira mine ma thabira be hasida famamba awga khare ma thabak suru rage sagar na kaheba ardaniyo tai jai Sri Ram bemlaina che ngarang lairik tagi on laige ko hai angang lai tai on laige ko hai okay bemlai tao hoji angang sing parikha sujok sale ko ai sui san bi parikha nak salak bagi kok sari ne dagi elezena che anouba blog to yamna nungaye thank you handakti ne video anouba nungai ba mata thangat pangamre da khabari gi thabak sinba je haninga leite ko do hayeng su video ma thagalakani dagi di mukbang gumba kai gumba su dum thagalage hojik se ko dum tawrani hojik khara ka tawrage nahan nini humni mamang da di thabak jam chille ba da khabani adagi Bibha Reni Devi na hi hello to thebisana na inama angaubi ngasigi numita ahauba sahaudana karam kanda chadoino nangbu hai adunna nache sunga thongba sajabado adune ba natra suchanda longjamna chak charabo chenu hai chare Suchandra nangdi charabo kajang charake maya please like to sinbiyo ko like to bo kaubi gano please itinao sin like to sinbiyo to Tony na hello hi Tony hi Sanjeev na ai
ꯑꯩ ꯏꯟꯗꯤꯔꯥꯅꯤ ꯍꯥꯏ ꯑꯣ ꯏꯟꯗꯤꯔꯥꯁꯦ ꯀꯩꯅꯣ ꯀꯔꯝꯕ ꯏꯟꯗꯤꯔꯥꯅꯣ ꯁꯟꯖꯤꯞ ꯏꯟꯗꯤꯔꯥ ꯁꯟꯖꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯅ ꯀꯅꯥꯅꯣ ꯃꯕꯨꯡꯉꯣ ꯃꯕꯨꯡꯉꯣ ꯍꯥꯏꯔꯣ ꯎꯝ ꯑꯣ ꯀꯩꯅꯣ ꯏꯟꯗꯤꯔꯥ ꯅꯪ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯅꯤ ꯃꯕꯨꯡꯉꯣ ꯃꯤꯁꯦ ꯁꯟꯖꯤꯞꯇ ꯀꯩꯅꯣꯝ ꯀꯧꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯈꯪꯉꯤꯁꯦ ꯏꯟꯗꯤꯔꯥ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯄꯣꯠꯁꯝꯕꯝꯗꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯖꯣꯏꯁꯤꯡꯅ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯄꯨꯁꯄꯥ ꯕꯥꯏꯛꯅ ꯀꯩ ꯍꯥꯏꯕ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯑꯦꯜꯕꯤ ꯇꯧꯏꯅꯦ ꯄꯨꯁꯄꯥ ꯑꯁꯄꯔꯁꯅ ꯀꯧꯊꯔꯛ ꯀꯩꯅꯣ ꯀꯧꯊꯣꯔꯛꯇ ꯀꯧꯇ꯭ꯔꯨꯛꯇ ꯀꯥꯞꯅꯕ ꯀꯧꯇ꯭ꯔꯣꯛꯇ ꯀꯥꯞꯅꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯁꯄꯔꯁ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯝ ꯇꯧꯗꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗꯒꯤꯗꯤ ꯃꯤꯔꯥꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯤꯔꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯅ ꯀꯅꯥꯅꯣ ꯄꯦꯆꯤꯃꯌꯨꯝ ꯑꯣꯀꯦꯟꯗ꯭ꯔꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯔꯣꯖꯤꯅ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯖꯤ ꯑꯗꯒꯤ ꯁꯟꯁꯥꯏꯟ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯂꯦꯟꯕꯨꯏ ꯀꯩꯅꯣꯅ ꯁꯤꯡꯁꯤꯅ ꯍꯥꯏꯕ ꯏꯆꯦ ꯀꯔꯤ ꯆꯥꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯒꯤꯗꯤ ꯕꯣꯕꯤꯅ ꯄꯒꯥꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯍꯟꯗꯛ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯃꯥꯏꯕꯝꯅ ꯆꯦ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯒꯤ ꯑꯦꯂꯦꯁꯅ ꯆꯦꯗꯤ ꯃꯨꯛꯕꯥꯡ ꯌꯥꯝꯅ ꯍꯩꯕꯅꯦ ꯒꯥꯏꯁ ꯑꯁ ꯑꯩ ꯃꯨꯛꯕꯥꯡ ꯍꯩꯕ꯭ꯔꯥꯅꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯟꯅꯕ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯄꯪꯆꯥ ꯆꯥꯁꯟꯕꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯀꯣ ꯍꯪꯉꯦ ꯄꯨꯁꯄꯥ ꯑꯩꯁꯦ ꯑꯦꯜ ꯕꯤ ꯍꯥꯏꯗ ꯇꯧꯔꯤꯅꯦꯀꯣ ꯂꯥꯏꯚ ꯇꯧꯔꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯒ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯪꯉꯒꯅ ꯅꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯀꯣ ꯑꯦꯝ ꯑꯦꯁ ꯗꯤꯅ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯄꯥꯎꯗꯣ ꯑꯩꯅ ꯌꯧꯍꯟꯕ ꯅꯠꯇ꯭ꯔ ꯑꯩꯒꯤꯗꯤ ꯀꯩꯝ ꯄꯤꯕꯤꯗꯦ ꯅꯪꯒꯤꯗꯣ ꯑꯩꯅ ꯄꯤꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯏꯕꯦꯝꯃ ꯄꯨꯁꯄꯥꯅ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯁꯇꯔ ꯍꯥꯏ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯄꯨꯁꯄꯥ ꯕꯦꯕꯤ ꯕꯣꯕꯤ ꯄꯥꯜꯅꯦ ꯍꯦꯜꯂꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯌꯦ ꯕꯣꯕꯤ ꯄꯥꯜꯅ ꯔꯤꯄ꯭ꯂꯥꯏ ꯃꯤ ꯍꯦꯜꯂꯣ ꯍꯥꯏ ꯕꯣꯕꯤ ꯑꯗꯨꯗꯒꯤꯗꯤ ꯕꯦꯝꯂꯩꯅ ꯑꯣꯗ ꯂꯩꯀꯣ ꯑꯣꯟꯗ ꯂꯩꯀꯣ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯕꯦꯝꯂꯩ ꯂꯩꯌꯨ ꯑꯣꯟꯗ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯪ ꯑꯗꯨꯝ ꯇꯥꯎꯀꯣ ꯂꯩꯇꯣꯟꯅꯤꯅ ꯆꯦꯒꯤ ꯅꯨꯄꯥꯗꯤ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯆꯦ ꯑꯅꯨ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯇꯣꯅꯤ ꯉꯁꯤ ꯀꯩꯅꯣ ꯆꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯩꯈꯣꯏ ꯗꯥꯁꯤꯒ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕ ꯃꯥ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯗꯒꯤꯗꯤ ꯄꯦꯆꯤꯃꯌꯨꯝ ꯑꯣꯀꯦꯟꯗ꯭ꯔꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯣꯀꯦꯟꯗ꯭ꯔ ꯑꯗꯒꯤꯗꯤ ꯌꯨꯝꯅꯥꯝ ꯗꯦꯕꯂꯥꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯗꯦꯕꯂꯥ ꯑꯗꯨꯗꯒꯤꯗꯤ ꯁꯟꯁꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯦꯂꯦꯟꯁꯅ ꯆꯦ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯀꯩꯕ ꯄꯨꯕ ꯕꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯑꯦꯝ ꯁꯤꯅ ꯍꯥꯏ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯄꯔꯞ ꯑꯝꯇ ꯀꯤꯠ ꯑꯣꯀꯦ ꯀꯤꯠ ꯇꯧꯔꯣ ꯅꯪꯁꯨꯀꯣ ꯑꯗꯒꯤꯗꯤ ꯂꯣꯏꯔꯒ ꯆꯪꯉꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯒꯤꯗꯤ ꯌꯨꯝꯈꯝ ꯗꯦꯕꯂꯥꯅ ꯆꯦ ꯀꯗꯥꯏꯒꯤ ꯀꯩꯗꯧꯔꯤꯒꯦ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯀꯣ ꯑꯩ ꯑꯦꯜꯕꯤ ꯇꯧꯏꯅꯦ ꯑꯗꯒꯤꯗꯤ ꯗꯦꯅꯤꯅ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯅꯤꯀꯣ ꯃꯥꯏꯁꯦ ꯑꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅꯤ ꯑꯗꯒꯤ ꯁꯨꯔꯆꯟꯗ꯭ꯔꯅ ꯆꯦ ꯈꯣꯏꯗꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯣꯏꯔꯣꯝꯗ ꯏꯔꯥꯡ ꯂꯩꯕ ꯌꯥꯏꯅ ꯁꯝꯖꯤꯟꯈ꯭ꯔꯦ ꯂꯩꯕ ꯖꯥꯅ ꯁꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯁꯟꯖꯤꯞꯅ ꯀꯩꯕ ꯆꯥꯎꯕꯅ ꯅꯦꯅꯦ ꯅꯪꯒꯤ ꯁꯛꯁꯦ ꯊꯤꯖꯤꯜꯂꯦ ꯍꯥꯏ ꯑꯣ ꯆꯥꯎꯕꯅ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣ ꯑꯩ ꯁꯛ ꯊꯤꯖꯤꯜꯂꯦꯀ ꯍꯥꯏꯔꯣ ꯃꯥꯅ ꯑꯌꯥ ꯀꯌꯥꯝ ꯁꯤꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯉꯥꯡꯁꯦ
Indira kay nang sage. Saubana I sakti jale hayine da. Mana ga khangiba. Sidre yengune. De yumnam Debla che kai charage hay ngasi do nga thongba chare Debla nangdi kay nang charake. Mangala mangal guru mayumna ichi hay. Mangal welcome na che gelbi de lapi bagi thank you kay nang charake mangal aduga gidi okendra na hayba ichi gi nupa do masag yenge hay. Akhoi da se masag jengo ngatang lega jenghange akhoi da se ko kagina ma thabak se loidi kana honari bako changa ni ngatang lega ngatang lebiu ko maya warsuana roji mangang na chi anu kai mathe chage hai ngasi nga thong ba chai roji nangdi kai jang charake thoibi maibamna se blog adum thagalago hai okay thagalake handak do thoibi ai do nokhoi da khobani se thaba khara chinbagina ngamdre bako thagat pudo do thagala ani hoji khatang di komak ka dore Randy na hello hi Randy welcome adagidi thoibi sanana ai gidi na ma oina lauzarage pirago hai nana madi kai jani bema nana madi nang dabungi woi kene kai jadorige the word knowing na sister chak charabo kayen sang charage ngasi nungdang hai word knowing ngasi do nga thongba chaye nandi kenyang charake dagi thokchom goroba che hi hello goroba welcome na se gelbi dila pi bagi dagi di okendra na ichegi nupa do masak yenge ulak hai as khoi da se yam jengning bani hawai se natra do hoi jenghalage adagi Debla na che kaidawrige hai Debla ai uji albi tawri china ma ga bari sanari ko adagi di Deni na che gi mingdo hai ai gi ming anu kawe adagi MC na iche hanjan bro henjang bro hai bo okay hawe yam hawe adagi di pojisna inama ngasi di henjang thum hapa kaudrabo ngasi di kaudre akhoi da sange du akhoi da jenge haibo do jengbiro sini se aigi hero kaina ai gunda aigi hero ni se adai di okendana chegi nupa do masag yenge oima jengo se aigi nipani jengbiro ai style tau banate ko pokum jalli nang budoro kan nang zu adai di Deni na hanubi male nene hai hanubi manbra hanubi mandu di kaino aise no magi hanuratro bani ne adai di MC na kai haiba isa nonma unas iche noma unase haiba okay unasi kai sum kai de Debla na che ai iromba chari chajare hai o Eng bila che nungsibi hana hayaga la welcome nungsibi na welcome adagidi mangal na iche irole kangau maga hai okay haubani ko iromba se thobisna na inama mi ama aina prank to badai kap khare LB lagu yade on leibani hai okay nang na tapsaluri ro mangoda prank ka ses nang suba Rendina nene nungai riye Ronalia na hello nene kakala etu kakala he aduga di Debla na chegi mukbang yengbada aise mabuk hekta lamak hai oima ase maida ne aduni ina pamadi ko khoina mubang to bada mina chaning ma pokpa do pame ba mubang to wina na akhoi gi chaba da style to raga chara kholaga adumaina to bodo idi pamde mubang to ni haiba taraga di aina chaba do mi ngona chaning ma pokhan bado mado pame ba ko idi aduga thank you adai thebisna na kari dabung kaiba kari kaino kari dabunga yengladi dabungna luba kaiba luba phai kaino kari dabunga yengladi dabungna luba phai hai o dabungna luba aina ngasai dabungna laukhrabanina haibadugini ma haidai khange dagi Rojina che aidi ironba chai che hoidi hauramni hai hawe iromba na nga thongba da iromba na hena hawbani bema aidi nga iromba na hena pamjai ko de bem laina che ai di ngana hawi
ꯌꯥꯔꯛꯇ꯭ꯔꯦ ꯆꯠꯂꯒꯦꯀꯣ ꯑꯣꯀꯦ ꯕꯦꯝꯂꯩ ꯕꯕꯥꯏ ꯀꯩ ꯕꯕꯥꯏ ꯈꯣꯡ ꯅꯪ ꯍꯥꯝꯅꯤꯡꯉꯕꯣ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯌꯦ ꯑꯣ ꯃꯥ ꯑꯩꯗꯤ ꯈꯣꯡ ꯇꯥꯛꯑꯣ ꯍꯥꯝꯅꯤꯡꯉꯦ ꯇꯥꯛꯑꯣꯀꯣ ꯑꯉꯥꯡ ꯌꯥꯔꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯇꯥꯛꯑꯣ ꯈꯣꯡ ꯍꯥꯝꯅꯤꯡꯕꯩ ꯑꯗꯒꯤ ꯃꯑꯣꯡ ꯔꯣꯅꯥꯂꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯂꯩ ꯍꯤꯟꯖꯥꯡ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯕꯀꯣ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯣꯀꯦ ꯃꯉꯥꯜ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯗꯦꯅꯤꯅ ꯅꯦꯅꯦꯒꯤ ꯅꯨꯄꯥꯁꯤꯗꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯟꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯔꯣ ꯗꯦꯅꯤ ꯗꯥꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯍꯦꯟꯕꯅꯤ ꯑꯩꯅ ꯍꯦꯟꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯦꯜꯕꯤꯁꯁꯦ ꯏꯔꯣꯟꯕ ꯉꯛꯇ ꯉꯥꯏꯔꯦ ꯍꯣꯏ ꯇꯧꯕꯅꯦ ꯏꯅꯝꯃ ꯃꯥꯅ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯑꯩꯅ ꯈꯪꯉꯒꯁꯨ ꯀꯞꯄꯗꯨꯒꯤ ꯑꯃꯨꯛ ꯇꯧꯁꯤꯟꯕ ꯍꯦꯛ ꯍꯥꯏ ꯑꯣꯀꯦ ꯅꯕꯥꯅꯤ ꯄ꯭ꯔꯦꯡ ꯇꯧꯅꯔꯤꯕꯣꯔꯦ ꯑꯗꯒꯤꯗꯤ ꯑꯦꯝ ꯁꯤ ꯅꯆꯦꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯋꯥꯎ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯐꯖꯩ ꯍꯥꯏꯔꯣ ꯐꯖꯕꯅꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅꯥ ꯄ꯭ꯂꯦꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯨꯒꯗꯤ ꯔꯦꯟꯗꯤꯅꯅꯦꯅꯦ ꯀꯔꯤ ꯍꯦꯟꯖꯥꯡ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯕꯣ ꯍꯥꯏ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯤꯔꯅꯥ ꯄ꯭ꯂꯦꯁꯅ ꯊꯥꯒꯔꯦ ꯍꯥꯏ ꯔꯦꯟꯗꯤ ꯀꯀꯥꯒꯤ ꯁꯨꯝ ꯌꯦꯡꯒꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯤꯃꯛ ꯐꯖꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯣꯅꯥꯂꯤꯌꯥꯅ ꯅꯦꯅꯦ ꯍꯤ ꯖꯩ ꯑꯉꯥꯡ ꯅꯦꯅꯦꯁꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯣ ꯍꯥꯏ ꯌꯥꯎꯔꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤꯅꯦ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯔꯣꯅꯥꯂꯤꯌꯥ ꯑꯩ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦꯀꯣ ꯏꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯦ ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯆꯦꯒꯤ ꯕꯥꯔꯗꯦꯁꯦ ꯗꯦꯠ ꯀꯌꯥꯗꯅꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯃꯦꯒꯤ ꯗꯦꯠ 7ꯗ ꯃꯦꯒꯤ ꯗꯦꯠ 7ꯗꯅꯤꯀꯣ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯩꯁꯦ ꯍꯟꯗꯛ ꯀꯣꯃꯦꯟ ꯄꯥꯕꯒꯤ ꯃꯤꯠꯁꯦ ꯄꯨꯔꯥ ꯁꯣꯛꯑꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅꯥ ꯄ꯭ꯂꯦꯁꯅ ꯊꯤꯈꯔꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯦ ꯊꯤ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯊꯤꯖꯕꯅꯤꯌꯦ ꯑꯩ ꯌꯥꯝ ꯊꯤꯖꯕꯅꯤꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣ ꯂꯥꯛꯑꯦ ꯍꯥꯏ ꯑꯅꯨꯕꯨꯡ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯏꯆꯦ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯗꯒꯤ ꯗꯦꯅꯤꯅ ꯅꯦꯅꯦꯁꯨ ꯑꯗꯨꯝ ꯐꯖꯩꯗ ꯍꯥꯏ ꯑꯣ ꯈꯇꯪꯂꯣ ꯁꯨ ꯈꯇꯪ ꯑꯗꯒꯤꯗꯤ ꯁꯤꯔꯦꯠꯅ ꯍꯥꯏꯕ ꯀꯀꯥꯒ ꯅꯦꯅꯦꯒ ꯑꯅꯤꯃꯛ ꯐꯖꯩꯗ ꯅꯦꯅꯦꯅ ꯀꯀꯥꯒꯤ ꯁꯝ ꯌꯦꯡꯒꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯅꯥ ꯄ꯭ꯂꯦꯁꯅ ꯑꯩ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯔꯤ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯏꯅꯣ ꯂꯥꯛꯄꯗ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯗꯦꯕꯂꯥꯅ ꯆꯦ ꯑꯩ ꯇꯨꯝꯕ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯤ ꯑꯣꯀꯦ ꯗꯦꯕꯂꯥ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯔꯣꯅꯥꯂꯤꯌꯥꯅ ꯅꯦꯅꯦ ꯆꯥꯅꯩꯁꯩ ꯂꯥꯏꯚ ꯇꯧꯕꯤꯌꯣ ꯅꯦꯅꯦꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯚ ꯇꯧꯕꯤꯌꯣ ꯍꯥꯏꯔꯣ ꯅꯦꯅꯦꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯕꯨꯡ ꯀꯦꯝꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯒꯤꯗꯤ ꯌꯨꯝꯈꯝ ꯗꯦꯕꯂꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯈꯨꯗꯥ ꯀꯅꯨ ꯂꯥꯛꯑꯦ 30 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯈꯨꯗꯥ ꯀꯅꯨꯔ ꯕ꯭ꯔꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯏꯆꯦ ꯀꯥꯔꯣꯟ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯀꯥꯁꯤ ꯂꯥꯛꯑꯦ ꯀꯥꯁꯤꯗꯤ ꯀꯗꯥꯏꯅꯣ ꯑꯝꯇ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯪ ꯀꯀꯥ ꯑꯁꯤꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯤ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯦ ꯀꯥ ꯑꯁꯤꯅ ꯃꯌꯥꯝ ꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯗꯝ ꯄ꯭ꯂꯦꯁꯅ ꯁꯅꯥꯕꯤ ꯅꯪ ꯀꯨꯏꯅ ꯏꯪꯍꯜꯂꯅꯨ ꯂꯥꯛꯑꯣ ꯑꯩ ꯁꯅꯥ ꯊꯣꯡꯉꯦ ꯑꯩ ꯁꯅꯥ ꯊꯣꯡꯉꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯁꯅꯥꯗꯣ ꯁꯪꯒꯣꯝ ꯁꯅꯥꯗꯣ ꯄꯅꯤꯔ ꯑꯣ ꯇꯨ ꯁꯅꯥ ꯀꯧꯕ꯭ꯔꯣ ꯁꯅꯥ ꯍꯥꯏꯕ ꯁꯅꯥ ꯑꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯣ ꯑꯠꯆꯥ ꯑꯗꯒꯤꯗꯤ ꯑꯥꯔ ꯒꯨꯖꯥꯔꯅ ꯀꯩ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯑꯣꯏꯅ ꯁꯤꯕꯒꯤ ꯑꯩ ꯑꯣꯏꯅ ꯁꯦꯠ ꯑꯣꯏꯗꯣꯔꯦ ꯀꯔꯤꯒꯤ ꯁꯦꯠ ꯑꯣꯏꯗꯣꯏ ꯍꯥꯏꯅꯣ ꯃꯥꯅ ꯁꯥꯎꯕꯒꯤꯔꯣ ꯏꯆꯦ ꯀꯥꯅꯣꯅ
ngasidi kuki mari sibagi nga chare hai adune kuki mari sibada akoina sujam haraure ko ado akoina lan ga ngam taraga di langan phiran ga thilaktana akoise akoina ga lan ngam tare ka kamai tawgani ko ma'am gi che kanona ngasidi kuki mari sibai nga chare hare ko dagidi rendina yam phajaye hai ga nokre dagidi pina place na hoi hai dagi Ronaliana nene gido pung drama thoida loine hoidi pung kayada tumge haye o Ronalia aine pungne 11 da loiraga adum tummani tumi loibaga sum tumdrobani hoidi naton fulle du aine ingmagi nato ai blanke sukke ko ma'am naton fulli ba ingmagi ne naton funga laiba dagidi kiba pina place na ai chak charaga lake hai okay char thuro kudaga nuna aikoigi mathel yamde ikha lapna page mi se yare ba aikoigi mathel yamde nanga ngaga kobi leiga punna thongba oina chakre hai okay aduga gidi deblana aikoi mama na nenegi video yengbani mama tumba changhare aina nenegi video da yaure hai okay thank you जैसे कानून थोबी के MC एन हंगरे दगीदी MC रेट ना कया कक्का इमोइनु नुमिता ना लैबा लाकपदा थानै है कक्का इमोइनु नुमित की ना लैबा लाकपदा थानै है लेकासी ना अनु ngasi blog yenge masak khangba mayam yawe adune kasi akhoi dana haibane kasi che kadai gi no na hangi ba ko sampur gi mi myam khangi haiba du ne akhoi dana ne hangu haiba kasi che kadai gi no haina adagi rendina kakaga nenega yamna chanaye hai thank you sebisna inama moigi awabada kalak pen ba gidi nate hoi pena ba hairasu ya bazane maramdi moina ta ikhoi da awaba piraga laglabanina aduna di moigi awaba tabada aikhoigi minok tamlaga harauba phongdokpa taba hai adune ko khoina ka lan jang mak tare kyamno harawi nungai ko adu thebisina na ije kanon ahau ba chai hai de ije kanon na asit kadai gi no haina ije kanon na su hange ka si da se kai gi oi no ije kanon na su hange ai mi se nungai ta bana mi je sakti na nungai te ko mya tuni ngak ro ba khang de wai je pung khai bo chati ne LB thai se dagi denina ba ado nene aido tumninge bye tumage nene okay deni good night sweet dream tumo chinungai ti so mi che ai bo tumninge mayam lai to bazar ga di lai to sinbiro mayam smile mi phakro hai sindra page PLK na hi se mi je ga hi chiche ai su lag re hai welcome PLK Babysana na aikhoidi moigi awaba uraga moi siba thank you baby welcome acha kama sokera sini okay wait dagidi aikhoidi moigi awaba uraga moi sibagi pauda hena harauba phongdokkhini aidi hai aduni ba adagidi MC Red na kakado arambai tengol ya hollo hai masu jaudro bane adagi debla na nene nongma yamna famous oini hai kai kangde mayamna nuksibiraga ni ko debla mayamna nuksibiraga ni ene famous oirakadoi se mayam nuksibidradi oiba ngamoiba kaisu ko aduna noi mayamna engona support tobiyo nuksibiyo matam punamata hauji nuksibi samaina matam chuppada nuksibiyu ko Rendina nene ama se kanano hai ichanupi ne egi ichanupi ni se
ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯧꯔꯛꯑꯦ ꯑꯗꯨ ꯍꯥꯏ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥ. ꯏꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤ ꯁꯥꯄꯝ ꯂꯥꯛꯇ꯭ꯔꯣ ꯍꯥꯏ ꯇꯨꯝꯃꯨꯔꯣ ꯆꯣ. ꯃꯌꯥꯝꯗꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯣꯃꯣ. ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ. ꯑꯩ ꯇꯨꯝꯃꯨꯔꯒꯦ. ꯑꯩ ꯇꯨꯝꯃꯨꯔꯒꯦ. ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯃꯤꯀꯣ. ꯑꯗꯒꯤꯗꯤ ꯔꯦꯟꯗꯤꯅ ꯅꯦꯅꯦ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ. ꯈꯪꯗꯦꯅꯦ ꯔꯦꯟꯗꯤ ꯑꯩꯗꯤ ꯅꯪ ꯃꯁꯛꯇꯨꯁꯨ ꯎꯗꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ. ꯃꯁꯛ ꯎꯔꯒꯗꯤ ꯅꯪ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯌꯥꯏꯕꯀꯣ. ꯃꯁꯛꯁꯨ ꯀꯩꯁꯨꯝ ꯎꯗꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ. ꯁꯅꯥꯊꯣꯏꯕꯤꯅ ꯃꯈꯨꯠꯁꯦ ꯌꯥꯝ ꯏꯪꯉꯦ. ꯃꯃꯤꯒꯤꯅꯤ. ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯈꯪꯗꯦ ꯏꯆꯦ ꯀꯥꯅꯣ ꯂꯥꯛꯑꯒ ꯀꯣꯃꯦꯟꯁ ꯄꯤꯔꯛꯇꯦ ꯍꯥꯏ. ꯃꯥ ꯑꯣꯟꯗ ꯂꯩꯔꯝꯒꯅꯤ. ꯄ꯭ꯔꯤꯟꯁ ꯑꯣꯟꯗ ꯂꯩꯔꯝꯒꯅꯤ. ꯑꯗꯒꯤꯗꯤ ꯃꯅꯥꯎꯅ ꯆꯦ ꯃꯇꯦꯡ ꯈꯤꯇ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯣ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏ. ꯃꯅꯥꯎ ꯀꯔꯤ ꯃꯇꯦꯡꯅꯣ? ꯃꯇꯦꯡꯁꯦ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯀꯔꯤꯗ ꯑꯣꯏꯗꯣꯏꯅꯣ? ꯃꯇꯦꯡꯁꯦ ꯍꯥꯏꯔꯛꯑꯣ. ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯑꯌꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯒꯤ ꯔꯦꯟꯗꯤꯅ ꯅꯠꯇꯦ ꯁꯨꯝ ꯈꯜꯂꯣ ꯍꯥꯏ. ꯅꯠꯇꯦ ꯁꯨꯝ ꯈꯜꯂꯣ. ꯆꯍꯤ 10ꯒꯤ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ. ꯑꯩꯉꯣꯟꯗ ꯅꯦꯅꯦ ꯀꯧꯏꯁꯤꯅꯗꯤꯀꯣ. ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯆꯥꯛ ꯆꯥ ꯂꯣꯏ ꯀꯩꯅꯣ ꯑꯩ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯂꯥꯛꯑꯦ ꯏꯆꯦ ꯍꯥꯏꯔꯒ ꯗꯦꯟꯁꯀ ꯇꯧꯔꯒ ꯃꯈ꯭ꯋꯥꯡꯒ ꯅꯤꯛꯑꯒ ꯆꯪꯉꯦ ꯑꯉꯥꯡꯁꯦ. ꯑꯗꯨꯗꯒꯤꯗꯤ ꯀꯥꯁꯤꯅ ꯅꯪ ꯀꯥ ꯑꯁꯤ ꯆꯥꯟꯄꯨꯔꯒꯤꯁꯨꯅꯤ ꯃꯣꯡꯒꯣꯜꯄꯨꯔꯒꯤꯁꯨꯅꯤ ꯍꯧꯖꯤꯛ ꯂꯩꯕꯅ ꯁꯤꯕꯁꯥꯒꯔꯗ ꯂꯩ ꯍꯥꯏ. ꯑꯣ ꯀꯥꯁꯤꯠ ꯑꯣ ꯑꯠꯁꯥ ꯑꯗꯨꯒꯤꯅꯤꯀꯣꯅ ꯀꯥꯁꯤꯅ ꯂꯣꯏ ꯈꯪꯉꯤꯗꯣ ꯃꯤ ꯄꯨꯝꯅꯃꯛꯀꯣ. ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯍꯥꯏꯌꯦ. ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯀꯨꯀꯤ ꯃꯔꯤ ꯁꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯆꯤꯛꯀꯟ ꯊꯣꯡꯗꯣꯛꯑꯦ ꯍꯥꯏ. ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯤꯠ ꯀꯣꯃꯦꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯑꯗꯨꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦ. ꯑꯗꯣ ꯄꯣꯠꯁꯝꯕꯝ ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯪ ꯆꯥꯔꯛꯏꯗꯨꯕꯣ? ꯑꯗꯣ ꯑꯦꯝ.ꯑꯦꯁ. ꯔꯦꯟꯅ ꯍꯥꯏꯕ ꯆꯦ ꯃꯅꯤꯡꯗ ꯂꯩꯕ ꯑꯁꯤ ꯀꯅꯥꯅꯣ? ꯀ꯭ꯂꯥꯁ ꯀꯌꯥꯅꯣ? ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯦ. MC. ꯔꯦꯠ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯦꯁꯦꯀꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯀꯣ. ꯍꯧꯖꯤꯛ ꯑꯉꯥꯡꯅꯤꯗ. ꯑꯗꯒꯤꯗꯤ ꯁꯅꯥ ꯂꯥꯛꯑꯦ. ꯁꯅꯥꯅ ꯍꯥꯏ ꯍꯥꯏꯅ ꯆꯪꯉꯦ. ꯁꯅꯥ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯅꯥ? ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯍꯥꯏꯕ ꯍꯥꯏꯌꯦ. ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯏꯔꯣꯜꯂꯦ ꯍꯥꯏꯌꯦ. ꯔꯦꯟꯗꯤꯅ 11ꯅꯦ ꯍꯥꯏꯌꯦꯀꯣ. ꯑꯗꯒꯤꯗꯤ ꯁꯅꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ. ꯉꯁꯤꯗꯤꯅꯦ ꯁꯅꯥ ꯉꯥ ꯊꯣꯡꯕ ꯆꯥꯏꯅꯦ. ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯒꯤꯗꯤ ꯄꯥꯔꯤ ꯂꯥꯏꯇꯣꯡꯖꯝꯅ ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ ꯍꯥꯏꯌꯦ. ꯑꯅꯨꯄ꯭ꯔꯗꯥ ꯑꯅꯨ. ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯅꯪꯁꯨ ꯏꯔꯣꯟꯕꯔꯥ ꯍꯥꯏꯌꯦ. ꯑꯗꯩ ꯁꯅꯥꯅ ꯑꯦꯜꯕꯤ ꯃꯔꯤ ꯍꯥꯏꯅ ꯌꯥꯎꯔꯤꯃꯤ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯌꯦ. ꯅꯪ ꯀꯩꯅꯣ ꯇꯧꯅꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪꯉꯒ ꯃꯤꯗ ꯑꯃꯨꯛ ꯆꯪꯉꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯪꯕ꯭ꯔꯥ? ꯃꯉꯣꯟꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃ ꯌꯥꯎꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪꯉꯣ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯣꯏꯔꯒ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯣ. ꯑꯗꯨꯃꯥꯏꯅ ꯇꯧ. ꯑꯗꯨꯏꯗꯤ ꯋꯥꯗꯦꯗꯅ ꯅꯉꯣꯟꯗꯁꯨꯀꯣ. ꯑꯗꯒꯤ ꯔꯦꯟꯗꯤꯅ 23 ꯁꯨꯗꯣꯏꯕ ꯍꯥꯏ. ꯑꯉꯥꯡ ꯄꯤꯇꯨꯅꯨ ꯑꯣꯏꯔꯤꯗꯨꯗꯤ ꯅꯪ. ꯔꯦꯟꯗꯤꯀꯣ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ? ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯐꯠꯇꯕꯤ ꯅꯪꯀꯣ ꯑꯉꯥꯡꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯎꯅ ꯍꯥꯏꯕꯕꯨ ꯊꯥꯔꯛꯇꯦ. ꯏꯃꯥ ꯀꯥꯎꯔꯦꯅꯦ ꯅꯪꯕꯨ. ꯉꯁꯤ ꯍꯣꯔꯦꯟ ꯊꯥꯔꯛꯀꯦ. ꯀꯥꯎꯟ ꯇꯧꯔꯤꯅꯤꯅꯦ. ꯅꯪ ꯋꯥꯆꯞꯇ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯅꯝꯃ ꯑꯉꯥꯡ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯅ? ꯑꯩꯗꯤ LB ꯂꯣꯏꯕꯗ ꯀꯥꯎꯈ꯭ꯔꯅꯤ ꯁꯤꯅ ꯍꯣꯔꯦꯟꯗꯤ. ꯅꯪ ꯋꯥꯆꯞꯇ ꯍꯥꯏꯔꯣ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯅ. ꯑꯗꯩ ꯃꯅꯥꯎꯅ ꯂꯥꯟꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯑꯉꯝꯕ ꯈꯔ ꯈꯥꯏꯔꯒ ꯄꯨꯟꯅ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯑꯉꯝꯕ ꯇꯧꯔꯒ ꯍꯥꯏ. ꯑꯣꯀꯦ ꯃꯅꯥꯎ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯦ. ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯀꯩ ꯍꯥꯏ ꯃꯃꯤꯡꯗꯣ? ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ. ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯅ ꯍꯥꯏꯔꯛꯑꯦ. ꯆꯤꯆꯦ ꯑꯁꯨꯃꯥꯏꯅ ꯗꯣꯅꯦꯠ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅꯀꯣ. ꯑꯗꯣ ꯑꯩꯁꯨ ꯑꯩ ꯉꯝꯖꯕ ꯈꯔ ꯃꯣꯏꯗ ꯑꯩ ꯍꯥꯞꯆꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯃꯣꯏꯅ ꯑꯣꯏꯅ ꯇꯧꯔꯦ. ꯑꯗꯣ ꯃꯣꯏꯁꯦ ꯂꯥꯛꯀꯅꯤꯕ. ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯃꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ. ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯌꯥꯎꯗꯦꯗꯅ. ꯑꯗꯣ ꯑꯩ ꯍꯌꯦꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯍꯌꯦꯡ ꯃꯅꯥꯎ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ. ꯑꯗꯨꯗꯨꯒꯤ ꯍꯌꯦꯡ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ.
ꯑꯗꯒꯤꯗꯤ ꯔꯣꯖꯤ ꯃꯉꯥꯡꯅ ꯆꯦꯅꯨ ꯑꯩ ꯆꯦꯆꯦꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏ ꯔꯣꯖꯤ ꯅꯪꯒꯤꯅꯦ ꯑꯦꯕꯤꯗ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯔꯣꯖꯤ ꯑꯅ ꯍꯥ ꯃꯥ ꯇꯧꯔꯛꯑꯝꯕꯅꯦ ꯇꯧꯔꯝꯃꯕꯣ ꯑꯣ ꯁꯅꯥꯊꯣꯏꯕꯤ ꯑꯝꯇ ꯂꯥꯛꯈꯣ ꯄ꯭ꯂꯤꯖ ꯑꯩ ꯀꯩꯅꯣ ꯄꯄꯥ ꯌꯥꯎꯔꯛꯇꯕꯁꯤ ꯇꯟꯕꯅ ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗꯅ ꯂꯩꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥ ꯐꯠ ꯂꯥꯎ ꯌꯥꯎꯔꯛꯀꯅꯤ ꯈꯪꯉꯦꯕ ꯑꯗꯒꯤꯗꯤ ꯀꯥꯁꯤꯅ ꯀꯩ ꯍꯥꯏꯕ ꯃꯣꯡꯒꯣꯜꯄꯨꯔ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯂꯨꯒ꯭ꯔꯥꯝ ꯍꯥꯏꯕꯅꯦ ꯃꯥꯂꯨꯒ꯭ꯔꯥꯝꯁꯦ ꯀꯔꯝꯕ ꯃꯥꯂꯨꯒ꯭ꯔꯥꯝꯅꯣ ꯀꯥꯁꯤ ꯁꯤꯜꯆꯔ ꯃꯥꯂꯨꯒ꯭ꯔꯥꯝꯂ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤꯗꯨꯔꯣ ꯕꯥꯝꯔꯥꯝꯄꯨꯔ ꯀꯩ ꯍꯥꯏꯒꯦꯅꯦ ꯕꯥꯝ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯜꯆꯔ ꯃꯥꯂꯨꯒ꯭ꯔꯥꯝ ꯑꯣꯏꯗꯣꯏꯔꯥ ꯑꯗꯒꯤꯗꯤ ꯑꯦꯝ ꯁꯤ ꯔꯦꯠꯅ ꯆꯦꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯦꯝ ꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯣꯠꯁꯝꯕꯝꯅ ꯏꯔꯣꯟꯕ ꯈꯨꯍꯥꯎꯗꯣ ꯑꯩ ꯇꯤꯟꯖꯣꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯅꯪꯅ ꯏꯔꯣꯟꯕ ꯈꯨꯍꯥꯎꯗꯣ ꯍꯥꯏꯔꯛꯄꯗ ꯄꯣꯠꯁꯝꯕ ꯑꯩ ꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯅꯦꯅꯦ ꯑꯩ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯉꯁꯤ ꯑꯩꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯂꯧꯔꯦ ꯍꯥꯏ ꯑꯣꯀꯦ ꯗꯦꯕꯂꯥ ꯅꯪ ꯀꯔꯤ ꯀꯩꯅꯣꯔꯣ ꯀꯔꯝ ꯀ꯭ꯂꯥꯁꯇ ꯇꯝꯃꯤꯅꯣ ꯅꯪꯁꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯏꯆꯦ ꯀꯥꯅꯣꯁꯦ 12ꯒ ꯍꯦꯟꯗꯕꯗꯨꯒ ꯃꯥꯗꯤ ꯀꯤꯔꯕꯖꯥꯠꯅꯤꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯩꯁꯨ ꯈꯪꯕ꯭ꯔꯥ ꯆꯞ ꯆꯥꯅ ꯂꯣꯏꯁꯟꯒꯦ ꯈꯟꯒꯅꯤꯗꯅ ꯑꯗꯒꯤꯗꯤ ꯃꯤꯁꯦ ꯈꯪꯖꯥꯞ ꯍꯦꯛ ꯌꯥꯝꯃꯛꯄꯗꯨꯒꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯊꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯎꯅꯤ ꯅꯪ ꯁꯨꯝ ꯍꯥꯏꯕ ꯏꯀꯥꯏꯔꯦ ꯑꯩ ꯍꯥꯏꯔꯔꯣꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯍꯣꯔꯦꯟ ꯊꯥꯔꯛꯀꯦ ꯄꯥꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯕꯥꯏ ꯕꯥꯏ ꯑꯅꯨꯈꯨꯃꯟ ꯑꯥꯏ ꯑꯦꯝ ꯁ꯭ꯂꯤꯞꯄꯤꯡ ꯍꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤꯗꯤ ꯄꯥꯔꯤꯅ ꯋꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯁꯤꯠ ꯀꯦꯝꯁꯤ ꯍꯥꯏ ꯅꯦꯄꯥꯂꯤꯅ ꯋꯥꯠ ꯏꯁ ꯌꯣꯔ ꯗꯣꯇꯔ ꯅꯦꯝ ꯑꯌꯨꯁꯤ ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯅꯦꯅꯦ ꯋꯥꯔꯗꯤ ꯂꯥꯏꯐꯁꯦ ꯇꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉ ꯂꯣꯏꯔꯦ ꯍꯥꯏ ꯃꯥꯅꯤ ꯗꯦꯕꯂꯥ ꯍꯌꯦꯡ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤꯗꯤ ꯃꯅꯥꯎꯅ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩꯌే ꯑꯗꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯃꯌꯥꯅ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯒ ꯃꯅꯥꯎ ꯈꯪꯕ꯭ꯔꯥ ꯑꯩꯒ ꯑꯩꯈꯣꯏ ꯗꯥꯒ ꯗꯣꯅꯦꯁꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀꯩꯕ ꯕꯣꯛꯁꯇꯣ ꯑꯗꯨꯗ ꯁꯦꯝꯃꯒꯅꯦ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯈꯟꯅꯔꯝꯃꯦꯕꯀꯣ ꯈꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯌꯨꯝ ꯄꯨꯔꯒ ꯂꯩꯕꯅꯤꯅ ꯏꯆꯥꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯨꯗꯣ ꯆꯠꯇꯣꯏꯗꯣ ꯌꯨꯝꯁꯤꯒꯁꯨ ꯃꯤ ꯃꯊꯧ ꯇꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯄꯗꯣ ꯑꯗꯨꯗꯨꯁꯨ ꯃꯤ ꯈꯔ ꯌꯥꯝꯃꯗꯤ ꯐꯩꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯗꯤ ꯍꯥꯏꯔꯨꯔꯒ ꯖꯥꯕꯤꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯟꯅꯔꯤꯉꯩꯗꯅꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯂꯨꯞꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯐꯔꯦ ꯍꯥꯏꯅ ꯑꯩꯅ ꯃꯣꯏꯗ ꯗꯣꯅꯦꯠ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯣꯏ ꯌꯥꯎꯅ ꯑꯩꯁꯨ ꯆꯠꯀꯅꯦꯕꯀꯣ ꯃꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯩꯒꯤꯁꯤꯒ ꯑꯗꯨꯒ ꯃꯣꯏ ꯌꯥꯎꯅ ꯑꯩꯁꯨ ꯆꯠꯇꯣꯏꯅꯦ ꯑꯗꯒꯤꯗꯤ ꯀꯥꯁꯤꯅ ꯕꯥꯃꯥꯂꯨꯒ꯭ꯔꯥꯝ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯄꯤꯅꯥ ꯄ꯭ꯂꯦꯁꯅ ꯆꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯗꯒꯤ ꯃꯅꯥꯎꯅ ꯑꯗꯣ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦ ꯁꯨꯝ ꯀꯝꯃꯨꯅꯤꯇꯤ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯣꯀꯦ ꯃꯅꯥꯎ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯟꯇꯦꯟ ꯐꯖꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯗꯦꯕꯂꯥꯅ ꯅꯦꯅꯦ ꯑꯩ 13 ꯁꯨꯗꯣꯔꯦ ꯍꯥꯏ ꯑꯣ ꯑꯗ ꯑꯦꯝ ꯁꯤꯅ ꯃꯥꯏ ꯅꯦꯝ ꯏꯁ ꯇꯦꯅꯤꯁꯣꯟ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪꯁꯦ ꯑꯦꯜꯕꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯩ ꯉꯁꯤꯒꯤ ꯐꯩꯖꯨꯞꯇꯣ ꯍꯥꯏ ꯑꯩꯒꯤ ꯐꯩꯖꯨꯞꯁꯦ ꯃꯦꯔꯨꯟ ꯀꯂꯔ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯔꯤ ꯑꯣꯏꯅ ꯏꯟꯁꯤꯜꯂꯦ ꯐꯩꯖꯨꯞꯁꯤꯅ ꯏꯪꯕꯗꯨꯒ ꯅꯥꯇꯣꯟꯁꯦ ꯂꯣꯏ ꯐꯨꯜꯂꯦꯕ ꯑꯗꯨꯒꯤ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯑꯣꯟ ꯍꯥꯏ ꯑꯗꯩ ꯑꯦꯝ ꯁꯤꯅ ꯑꯩ ꯁꯂꯥꯏ 3 ꯒꯪ ꯃꯦꯝꯕꯔꯅꯦ ꯁꯂꯥꯏ 3ꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔ ꯃꯦꯝꯕꯔꯅꯦ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯔꯦꯟꯗꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯣꯛꯎꯕ ꯍꯥꯏꯌꯦ ꯀꯥꯁꯤꯅ ꯀꯥꯅꯣꯟꯕꯂꯥ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯥꯁꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯗꯤꯅꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯃꯤꯀꯣ
ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯁꯤꯁꯦ ꯀꯩꯅꯣꯅꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯇꯥꯔꯦ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯀꯥꯏꯗꯣ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯀꯥꯏꯗꯣ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ KMC ꯀꯥꯏꯅ ꯐꯖꯗ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯒꯦ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯌꯥꯝꯅ ꯍꯩꯅ ꯁꯦꯝꯃꯛꯇ꯭ꯔꯣ ꯃꯣꯏꯅ ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯅꯦꯅꯦ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯒꯦ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯗꯦꯕꯂꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯐꯩꯖꯨꯞꯅ ꯁꯥꯔꯤ ꯁꯦꯠꯂꯨꯅꯦ ꯍꯥꯏꯗꯣꯁꯦ ꯐꯖꯗ꯭ꯔꯥ ꯅꯅꯝꯃꯅ ꯁꯦꯠꯂꯤꯁꯦ ꯄꯛꯆꯗ꯭ꯔꯣ ꯁꯥꯔꯤ ꯁꯦꯠꯂꯤꯅꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯏꯕꯥꯏꯒꯤ ꯊꯕꯛ ꯈꯨꯀꯟꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯤꯅꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯊꯕꯛ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯦ ꯃꯥꯗꯤ ꯄꯨꯡ 2 ꯁꯨꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ 12 ꯁꯨꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯂꯤꯃꯤꯠ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯤꯅ ꯌꯥꯝꯅ ꯊꯧꯖꯜꯂꯛꯑꯒꯗꯤ ꯆꯥꯛꯅ ꯄꯤꯅꯕꯒꯤꯀꯣ ꯑꯍꯤꯡ ꯇꯨꯝꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯗꯥ ꯄꯨꯡ 2 ꯇꯥꯏꯌꯦꯕꯀꯣ 2 ꯅꯠꯇꯦ 3 ꯄꯨꯡ 3 ꯇꯥꯏ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯗꯥ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯅꯦ ꯃꯃꯤꯠꯀꯁꯦ ꯌꯥꯔꯔꯣꯏꯕ ꯃꯃꯤꯠꯀꯁꯦ ꯆꯣꯡꯊꯣꯛꯑꯅꯤ ꯌꯥꯔꯔꯣꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯐꯩꯖꯨꯞꯅ ꯁꯥꯔꯤ ꯁꯦꯠꯄ ꯉꯝꯕꯤ ꯏꯅꯝꯃꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯌꯥꯝ ꯍꯧꯖꯅꯨ ꯃꯌꯥꯝ ꯑꯗꯨꯅꯦ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ ꯐꯩꯖꯨꯞꯅ ꯕ꯭ꯂꯥꯡꯀꯦꯠꯅ ꯁꯥꯔꯤ ꯁꯦꯠꯄ ꯉꯝꯕ ꯅꯨꯄꯤꯅꯦ ꯑꯩꯁꯦ ꯅꯣꯏ ꯄꯪꯍꯧ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯏꯕꯥꯏꯒꯤ ꯊꯕꯛ ꯁꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯀꯥꯁꯤꯅ ꯑꯅꯨ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯂꯅꯤ ꯊꯦꯡꯂꯒ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ ꯑꯣꯀꯦ ꯀꯥꯁꯤꯠ ꯑꯗꯒꯤꯗꯤ ꯗꯦꯕꯂꯥꯅ ꯂꯞꯀ ꯄꯤꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯔꯦꯟꯗꯤꯅ ꯅꯦꯅꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯑꯩ ꯇꯨꯝꯗꯣꯔꯦ ꯍꯥꯏꯌꯦ ꯔꯦꯟꯗꯤ ꯍꯌꯦꯡ ꯄꯨꯡ 8ꯗ ꯂꯥꯛꯀꯅꯤꯀꯣ 8ꯗ ꯂꯥꯛꯑꯣ 8ꯗ ꯂꯥꯛꯀꯅꯤ ꯁꯅꯥꯅ ꯏꯕꯥꯏ ꯄꯩꯁꯥ ꯌꯥꯝ ꯇꯨꯡꯁꯤꯜꯂꯝꯃꯤ ꯄꯩꯔꯦ ꯏꯕꯥꯏꯁꯦ ꯁꯨꯕ ꯀꯟꯕ ꯀꯔꯤ ꯁꯨꯒꯟꯕ ꯄꯥꯎꯔꯧꯒ ꯂꯩꯇ꯭ꯔꯣ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯑꯗꯨꯒꯤ ꯏꯔꯥꯏꯕꯛꯇꯣ ꯑꯩ ꯇꯝꯃꯤꯅꯤ ꯈꯪꯉꯕ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯗꯨꯒꯤ ꯏꯔꯥꯏꯕꯛꯇꯨꯅꯤ ꯈꯪꯕ꯭ꯔꯥ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯀꯥꯏꯗꯣ ꯑꯩꯈꯣꯏꯅꯤ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯉꯝꯖꯕ꯭ꯔோ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ ꯀꯥꯏꯅ ꯉꯝꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯦ ꯅꯣꯏꯅ ꯉꯝꯗꯕꯗꯨꯅꯦ ꯑꯩꯅ ꯉꯝꯖꯔꯤꯁꯦ ꯈꯪꯉꯕ꯭ꯔꯣ ꯑꯗꯩꯗꯤ ꯀꯥꯁꯤꯅ ꯑꯣ ꯍꯥꯏ ꯑꯗꯒꯤꯅꯤꯅ ꯑꯣꯀꯦ ꯗꯦꯟ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯅ ꯑꯣꯟ ꯍꯥꯏ ꯑꯗꯩ MC ꯅ ꯍꯌꯦꯡꯗꯤ ꯐꯨꯅꯕ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯐꯨꯅꯕ ꯆꯠꯇꯣꯏꯅꯤ ꯑꯣ ꯍꯌꯦꯡꯗꯤ ꯐꯨꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯣ ꯀꯥꯏꯗ ꯐꯨꯅꯕ ꯆꯠꯇꯣꯏꯅꯣꯅꯦ MC ꯑꯗꯩ ꯕꯨꯡꯒꯤ ꯊꯧꯊꯥꯛꯅ ꯃꯤ ꯂꯥꯏꯌꯦꯡꯅꯕ ꯇꯨꯡꯁꯤꯜꯂꯤ ꯃꯤ ꯁꯅꯥꯅ ꯍꯥꯏꯔꯦ ꯃꯤ ꯂꯥꯏꯌꯦꯡꯅꯕ ꯇꯨꯡꯁꯤꯜꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯩꯁꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪ ꯃꯧ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯦꯛꯇꯤꯡꯗꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯃꯥꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯧ ꯐꯠꯇꯕꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝꯒ ꯇꯧꯒꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯅꯧꯕ ꯄꯨꯊꯣꯔꯛꯀꯗꯕ ꯂꯩꯔꯒꯁꯨ ꯑꯩꯁꯦ ꯃꯧ ꯐꯠꯇꯕꯤ ꯃꯅꯝꯃ ꯐꯠꯇꯕꯤ ꯑꯗꯨꯒꯒꯤ ꯃꯃꯧ ꯐꯠꯇꯕꯤꯒꯨꯝꯕ ꯈꯔ ꯁꯥꯖꯒꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔꯒ ꯀꯅꯦꯛꯁꯟ ꯂꯩꯅꯕ ꯌꯥꯎꯔꯒꯁꯨꯀꯣ ꯑꯩꯒꯤ LBCꯗ ꯂꯥꯛꯄꯗ ꯌꯥꯎꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯈꯔ ꯃꯌꯥꯝꯅ ꯋꯥꯅꯣꯝꯕꯤꯌꯨꯕꯀꯣ ꯑꯩꯁꯦ ꯐꯠꯇꯕꯤ ꯃꯧꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕꯤ ꯃꯅꯝꯃꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯊꯥꯖ ꯁꯤꯠꯇꯕꯤ ꯐꯠꯇꯕꯤꯒꯗꯣ ꯑꯗꯨꯒꯨꯝꯕꯒꯗꯣ ꯑꯩ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯄꯛꯆꯅꯤꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯔꯣꯁꯅꯤ ꯑꯝꯕꯥꯅꯤꯅ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯣꯁꯅꯤ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯃꯅꯤꯄꯨꯔ ꯀꯗꯥꯏꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯔꯣꯁꯅꯤ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝ ꯅꯆꯦ ꯑꯅꯨ ꯂꯣꯛ ꯊꯨꯡꯉꯕ꯭ꯔꯣ ꯃꯈꯣꯟꯗꯣ ꯂꯣꯛ ꯊꯨꯡꯕ ꯃꯥꯜꯂꯦ ꯅꯥꯇꯣꯟ ꯐꯨꯜꯂꯦ ꯄꯣꯠꯁꯝꯕ ꯅꯥꯇꯣꯟ ꯐꯨꯟꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯄꯨꯊꯣꯛꯑꯁꯦ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯅ ꯉꯝꯂꯗꯤ ꯅꯣꯡꯉꯥꯟꯕꯒ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯁꯦ ꯍꯦꯛꯇ ꯏꯅꯝꯃꯒ ꯗꯗꯥꯒ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏ
ꯑꯗꯨꯅꯦ ꯃꯣꯡ ꯇꯧꯔꯛꯈꯤꯗꯣꯏꯅꯤ ꯏꯕꯦꯝꯃ ꯅꯣꯏꯕꯨꯡꯒꯤ ꯇꯧꯇꯥꯔꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕ ꯆꯠꯄ ꯃꯌꯥꯝꯒꯤ ꯕꯦꯛ ꯊꯥꯡꯕ ꯆꯠꯄꯅ ꯄꯛꯆꯅꯤ ꯀꯥꯏꯅ ꯊꯥꯠ ꯅꯪꯁꯤꯗꯤꯕꯣ ꯅꯣꯏꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯅ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯟꯕ ꯄꯦꯜꯂꯕ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩ ꯕꯦꯛ ꯊꯥꯡꯍꯟꯕꯒꯤ ꯍꯥꯏꯔꯕꯅꯤꯅ ꯏꯆꯟꯅꯨꯄꯤꯅ ꯍꯧꯖꯤꯛ ꯅꯪꯅ ꯆꯥ लोनबा हायना हायरे पेलबा टीना विश्वास ना हाय दी कैसे हो टीना मैं आज आपको सपोर्ट नहीं कर पा रही है क्योंकि आज मैं बहुत ज़्यादा बिजी है मेरे बेटे के स्कूल पे आज पेरेंट्स मीटिंग है ना उसमें गई थी मैं बहुत दूर है मेरे बेटा हॉस्टल पे है तो इसके कारण मैं आज बहुत ज़्यादा बिजी था तो कल श्योर मैं आपको सपोर्ट करूँगी ठीक है तो थोꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯈꯨꯂꯥꯎꯗꯨꯗꯤꯅ ꯃꯥ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯗꯩ ꯂꯥꯎꯁꯟꯕ ꯑꯗꯒꯤ ꯔꯣꯁꯤꯅꯤꯅ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯃꯥꯡꯈ꯭ꯔꯦ ꯅꯥꯇꯣꯟꯁꯦ ꯐꯨꯟꯕ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩ ꯈꯦꯔꯒꯥꯎꯗꯒꯤ ꯆꯦꯒꯤ ꯗꯗꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯔꯣꯁꯅꯤ ꯑꯩꯉꯣꯟꯗꯀꯣ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯌꯥꯝ ꯂꯨꯅ ꯊꯝꯕꯤꯌꯦ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯇꯥꯏꯍꯦ ꯊꯕꯛꯁꯨ ꯂꯦꯞꯇꯦ ꯀꯣꯛ ꯀꯣꯛ ꯑꯗꯒꯤꯗꯤ ꯀꯔꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯦꯜꯕꯤꯗ ꯀꯣꯃꯦꯟꯁꯨ ꯌꯥꯏ ꯍꯥꯏ ꯃꯥ ꯊꯕꯛ ꯁꯨꯁꯤꯅꯅꯦ ꯃꯥꯏ ꯃꯀꯣꯛꯇ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯃꯥꯏꯅ ꯁꯤꯗꯁꯤꯒꯦ ꯑꯩꯁꯦꯅ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯕꯅꯤ 이ꯕꯦꯝꯃ ꯈꯪꯉꯕ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯅꯣꯡꯃꯇ ꯑꯩꯁꯦ ꯐꯖꯩꯌꯦ ꯀꯥꯏꯅ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒ ꯂꯩꯇꯦ ꯍꯥꯏꯕ ꯁꯤꯗꯕ ꯐꯈ꯭ꯔꯕ ꯁꯤꯗꯕ ꯋꯥꯇꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯃ ꯕꯨꯡꯒꯤ ꯊꯧꯗꯥꯡꯅ ꯀꯔꯤꯑꯕ ꯅꯅꯥꯅꯗꯤ ꯃꯤꯆꯪ ꯀꯅꯥꯅꯗꯤ ꯍꯥꯏꯔꯣ ꯃꯤꯆꯪ ꯀꯅꯥꯅ ꯅꯅꯝꯃꯗꯤ ꯃꯤꯆꯪ ꯆꯪꯉꯒ ꯆꯥꯎꯕꯤꯅꯤ ꯀꯥꯏ ꯁꯪꯒ ꯍꯥꯏꯔꯣ ꯑꯣ ꯃꯤꯆꯪ ꯍꯥꯏꯁꯤꯗꯤ ꯃꯤꯆꯪ ꯁꯪꯒ ꯑꯣ ꯃꯤꯆꯪ ꯁꯪꯒ ꯆꯥꯎꯕꯤꯅꯤ ꯑꯣ ꯅꯅꯝꯃꯗꯤ ꯃꯤꯆꯪ ꯁꯪꯒ ꯆꯥꯎꯕꯤꯅꯤ ꯍꯥꯏꯕ ꯆꯥꯎꯗꯗꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯏꯅꯝꯃ ꯏꯆꯦ ꯍꯥꯏꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇ ꯂꯣꯏ ꯂꯩꯕꯤꯔꯤꯁꯦ उड्रो टीना ओके दी है टीना आप आज कौन सा सब्जी खाया ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯈꯨꯔꯝꯃꯦ ꯃꯌꯥꯝꯗ ꯑꯗꯒꯤꯗꯤ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯀꯥꯏꯕ ꯍꯟꯗꯛꯀꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯎꯗꯦ ꯑꯣ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯈꯨꯃꯟ ꯅꯤꯡꯊꯧꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩ ꯑꯝꯇꯪ ꯗꯥ ꯑꯩ ꯑꯃꯇꯪꯗ ꯁꯞꯄꯣꯔꯠ ꯂꯩꯖꯗꯦ ꯀꯣ ꯃꯄꯥ ꯆꯥꯅ ꯈꯨꯝꯕꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯁꯦ ꯀꯩ ꯍꯥꯏꯕ ꯇꯦꯛꯊꯔꯦ ꯑꯩꯗꯤ ꯁꯤꯔꯦꯗ ꯀꯔꯝꯕꯒꯤ ꯃꯤꯆꯪꯅꯣ ꯑꯝꯇ ꯍꯦꯛ ꯆꯪꯉꯔꯣꯏ ꯑꯃꯕꯨ ꯍꯦꯛ ꯆꯪꯕꯤꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯑꯣꯟ ꯂꯩꯕꯅꯦ ꯀꯧꯀꯣ ꯍꯥꯏꯌꯦ ꯁꯥꯄꯝ ꯈꯨꯃꯟ ꯊꯣꯏꯕꯤ ꯑꯗꯒꯤꯗꯤ ꯑꯦꯝ ꯁꯤ ꯔꯦꯠꯅ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯚꯣꯠ ꯀꯩꯕ ꯇꯨꯝꯅꯕꯅ ꯀꯤꯔ ꯇꯨꯝꯃꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯚꯨꯠ ꯇꯝꯅꯕꯅ ꯀꯤꯔ ꯇꯨꯝꯃꯒꯦ ꯍꯥꯏ ꯍꯥ ꯀꯩ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯣ ꯅꯪꯅ ꯚꯨꯠ ꯍꯥꯏꯖꯤꯜꯂꯛꯅ ꯑꯩꯕꯨ ꯀꯤꯁꯜꯂꯛꯑꯦ ꯏꯕꯨꯡꯉꯣ ꯗꯥ ꯃꯦꯘꯥꯅ ꯁꯥꯄꯝ ꯐꯨꯒꯦꯔꯣ ꯍꯥꯏ ꯁꯥꯄꯝ ꯐꯨꯒꯦꯔꯣ ꯍꯥꯏ ꯏꯆꯦ ꯀꯥꯅꯣ ꯅꯪ ꯁꯥꯄꯝ ꯐꯨꯒꯦꯔ ꯍꯪꯉꯦ ꯗꯥ ꯃꯦꯘꯥꯅ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯊꯣꯏꯕꯤꯗꯣ ꯏꯅꯝꯃ ꯊꯣꯏꯕꯤꯗꯣ ꯅꯞꯇ꯭ꯔꯗꯤ ꯌꯥꯔꯕꯣ ꯍꯥꯏꯕ ꯏꯅꯝꯃ ꯊꯣꯏꯕꯤꯗꯣ ꯅꯞꯇ꯭ꯔꯗꯤ ꯌꯥꯔꯕꯣ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯅ ꯕꯨꯡꯒꯤ ꯊꯧꯗꯥꯡ ꯑꯅꯨ ꯈꯨꯃꯟꯁꯦ ꯐꯖꯕꯅ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯀꯥꯏ ꯃꯌꯥꯝ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯣ ꯑꯩꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯌꯦ
ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯁꯤꯔꯦ ꯑꯩ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯏꯆꯦ ꯑꯅꯨ ꯗꯥꯕꯨꯡꯅ ꯀꯩꯅꯣꯝꯃ ꯍꯥꯏꯈꯔꯦ ꯑꯗꯨꯅꯦ ꯄꯣꯠꯁꯝꯕꯝ ꯅꯪ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯝꯖꯒꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯍꯦꯜꯂꯣ ꯏꯆꯦ ꯀꯥꯅꯣꯅ ꯕꯨꯡ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯅ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯏꯁꯧ ꯂꯥꯡꯉꯨꯒꯦ ꯂꯩꯔꯝꯃꯨ ꯒꯥꯏꯁ ꯑꯗꯣ ꯂꯥꯛꯎ ꯌꯥꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯣꯏ ꯀꯩ ꯍꯥꯏꯕ ꯂꯥꯎꯔꯛꯀꯅꯤ ꯀꯤꯗꯦ ꯏꯅꯝꯃ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯕꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯕꯂꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯃꯔꯖꯤꯠ ꯕꯂꯥ ꯍꯥꯏꯁꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯑꯗꯨꯗꯒꯤꯗꯤ ꯄꯤ ꯑꯦꯝꯅ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯀꯥꯗꯤ ꯍꯥꯏ ꯀꯀꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯋꯥꯍꯤꯗꯨꯔ ꯅꯪ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯑꯦꯝ ꯁꯤꯅ ꯅꯣꯏ ꯂꯩꯀꯥꯏ ꯒꯦꯡ ꯌꯥꯎꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯅꯣꯏ ꯂꯩꯀꯥꯏꯗ ꯒꯦꯡ ꯌꯥꯎꯕ꯭ꯔꯣ ꯀꯩ ꯒꯦꯡꯅꯣ ꯍꯥꯏꯁꯦ ꯄꯣꯠꯁꯝꯕꯝꯅ ꯏꯆꯦ ꯑꯅꯨꯗꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏ ꯄꯦꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯗꯥꯕꯨꯡꯅ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗꯩ ꯑꯩ ꯇꯨꯝꯕ ꯀꯤꯖꯔꯦ ꯃꯉꯥꯡꯅꯗꯧꯕ ꯃꯥꯜꯂꯤ ꯀꯥꯏ ꯍꯣꯏ ꯅꯨꯡ ꯂꯪꯍꯧꯔꯥ ꯅꯀꯣꯛꯇꯨꯒ ꯋꯥꯟꯊꯒꯦꯔꯗꯥꯏꯗꯨꯒ ꯏꯆꯦ ꯀꯥꯅꯣꯅ ꯌꯥꯎꯗꯦ ꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯋꯥꯍꯤꯗꯨꯅ ꯏꯔꯣꯝꯕ ꯆꯥꯏꯅꯦꯅꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏ ꯑꯃꯔꯖꯤꯠ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯦꯝ ꯁꯤꯅ ꯆꯦꯒꯤꯗꯃꯛꯇ ꯆꯦꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯇꯧ ꯂꯩꯔꯕꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯛꯅꯩꯑꯕ ꯃꯤ ꯄꯤꯛꯄꯩꯁꯨ ꯂꯛꯅꯩꯀꯣ ꯃꯤ ꯄꯤꯛꯑꯦꯅ ꯌꯥꯝ ꯂꯛꯅꯩꯑꯕ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯂꯧꯕꯗꯗꯤ ꯃꯥ ꯈꯪꯉꯤꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯃꯤ ꯄꯤꯛꯏ ꯍꯥꯏꯅꯀꯣ ꯑꯗꯣ ꯄꯤꯛꯄꯗ ꯃꯥꯅ ꯄꯥꯝꯖꯅ ꯂꯧꯖꯔꯤꯅꯦꯕ ꯄꯤꯗꯣ ꯈꯪꯅ ꯄꯥꯝꯖꯅ ꯂꯧꯖꯔꯤꯅꯦ ꯍꯧꯖꯤꯛ ꯂꯛꯅꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯉꯣꯟꯗ ꯑꯩꯅ ꯐꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯅ ꯅꯝꯐꯨꯗ ꯄꯤꯕꯤꯔꯛꯄꯁꯨ ꯅꯠꯇꯦ ꯃꯥꯅ ꯃꯁꯥꯅ ꯄꯥꯝꯖꯅ ꯄꯨꯖꯔꯛꯏꯅꯤ ꯋꯥꯔꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏꯌꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯒꯤꯗꯤ ꯋꯥꯍꯤꯗꯨ ꯅꯪ ꯂꯥꯏꯛ ꯇꯧꯔꯝꯃꯕꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯤ 12 ꯈꯛꯇꯪ ꯉꯥꯏꯈꯔꯦ ꯅꯪ ꯀꯣꯃꯦꯟꯁ ꯂꯥꯛꯄ꯭ꯔꯣ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯂꯥꯛꯇꯦꯅꯦ ꯑꯣ ꯂꯥꯛꯑꯦ ꯑꯩ ꯅꯥꯇꯣꯟ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯏ ꯀꯤꯁꯟ ꯁꯤꯡꯍꯅ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯀꯤꯁꯟ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯋꯥꯏ ꯀꯤꯁꯟꯁꯦ ꯑꯩꯈꯣꯏ ꯀꯤꯁꯟ ꯑꯣꯏꯗꯣꯏꯔꯣ ꯀꯤꯁꯟ ꯑꯩꯈꯣꯏ ꯀꯤꯁꯟꯂ ꯅꯪꯕꯨ ꯀꯀꯥꯅꯀꯣ ꯀꯤꯁꯟꯂꯣ ꯀꯅꯥꯅꯣꯒ ꯈꯪꯗ꯭ꯔꯦ ꯃꯁꯛꯇꯨꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅꯅꯦ ꯀꯅꯥꯅꯣꯒ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯦꯝ ꯁꯤꯅ ꯆꯦꯗ ꯎꯁꯤꯠꯇꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯐꯨꯕ ꯀꯩꯕ ꯆꯦꯗ ꯎꯁꯤꯠꯇꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯐꯨꯕ ꯂꯥꯛꯀꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯔ ꯄꯨꯔ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕꯅ ꯂꯣꯏꯔꯦ ꯑꯦꯝ ꯁꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯔ ꯄꯨꯔ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯦ ꯃꯥꯗꯣ ꯌꯥꯝꯅ ꯃꯤ ꯄꯤꯛꯏꯑꯅ ꯆꯦ ꯄꯣꯠꯁꯝꯕꯝꯒ ꯍꯥꯏꯈꯤꯗꯣꯔꯦ ꯄꯣꯠꯁꯝꯕꯝꯁꯨ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯄꯣꯠꯁꯝꯕꯝꯅ ꯃꯤꯗꯤ ꯑꯩꯁꯨ ꯄꯤꯛꯏꯍꯦ ꯃꯤ ꯄꯤꯛꯄꯗꯤ ꯅꯣꯏ ꯀꯩ ꯍꯥꯏꯕ ꯂꯥꯛꯀꯅꯨ ꯀꯣ ꯃꯤ ꯄꯤꯛꯄ ꯃꯤ ꯐꯤꯗꯥ ꯆꯥꯎꯅ ꯊꯥꯎ ꯍꯥꯏꯅꯕꯅꯤꯀꯣ ꯅꯣꯏ ꯈꯪꯖꯧ ꯃꯒꯨꯟ ꯆꯦꯟꯕꯅꯤ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯅꯪꯗꯤ ꯈꯪꯉꯝꯃꯅꯤ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔꯗ ꯐꯪꯅꯕꯗꯣ ꯑꯩ ꯃꯤ ꯄꯤꯛꯄꯅꯦꯕꯀꯣ ꯅꯪꯗꯤ ꯈꯪꯉꯝꯃꯅꯤꯕ ꯑꯗꯩ ꯋꯥꯏ ꯀꯤꯁꯟꯅ ꯅꯪꯒꯤ ꯂꯥꯏꯚ ꯌꯦꯡꯉꯤꯌꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨ ꯀꯤꯁꯟ ꯅꯪ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏ ꯀꯤꯁꯟ ꯂꯥꯛꯑꯕ ꯀꯅꯥꯅꯣ ꯀꯤꯁꯟ ꯂꯥꯛꯑꯕ ꯑꯇꯣꯞꯄ ꯃꯤꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯪꯉꯤꯅꯤ ꯗꯥꯕꯨꯡꯅ ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯑꯇꯩꯁꯨ ꯀꯩ ꯍꯥꯏꯕ
ꯑꯩ ꯑꯉꯥꯡꯒꯤ ꯑꯇꯩꯁꯨ ꯋꯥꯡꯂꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯉꯥꯡꯅꯤ ꯈꯟꯅ ꯋꯥꯡꯉꯛꯈꯤꯅꯤ ꯈꯟꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯐꯨꯠ ꯁꯨꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯣꯏꯔ ꯄꯣꯠꯁꯟꯕ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯅ ꯑꯉꯥꯡꯅꯤ ꯑꯇꯩꯁꯨ ꯋꯥꯡꯉꯛꯈꯤꯅꯤ ꯍꯥꯏꯅ ꯂꯧꯋꯤꯅ ꯑꯩ ꯈꯪꯉꯕ ꯑꯗꯣ ꯐꯨꯠ ꯁꯨꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯤ ꯐꯖꯅ ꯎꯁꯤꯠꯇꯦꯕꯣ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯅꯣꯏ ꯗꯥ ꯃꯦꯘꯥꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯃꯦꯘꯥ ꯅꯣꯏ ꯋꯥ ꯀꯤꯁꯟꯅ ꯍꯣꯏꯅꯦ ꯍꯥꯏꯑꯦ ꯀꯤꯁꯟ ꯏꯅꯦꯆꯧꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯏꯅꯦꯆꯧꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯃꯗꯣ ꯀꯔꯤ ꯍꯥꯏꯍꯧꯔꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯅꯨ ꯏꯆꯦꯒꯤ ꯃꯦꯁꯦꯁ ꯄꯥꯔꯝꯗ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯟ ꯀꯗꯥꯏꯗ ꯊꯥꯗꯣꯛꯑꯝꯃꯒꯦꯅꯦ ꯑꯩꯕꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯗꯥꯏꯗ ꯑꯣ ꯑꯅꯨ ꯑꯃꯔꯖꯤꯠꯁꯦ ꯏꯁꯩꯗ ꯈꯪꯅꯕꯅꯦ ꯑꯅꯨ ꯑꯃꯔꯖꯤꯠꯁꯦ ꯏꯁꯩꯗ ꯈꯪꯅꯕꯅꯦ ꯍꯥꯏꯕ ꯑꯣ ꯁꯤꯁꯤꯔꯣ ꯑꯗꯩꯗꯤ ꯔꯣꯁꯅꯤꯅ ꯀꯩꯕ ꯃꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯗꯗꯥꯒꯤ ꯗꯥꯏꯂꯣꯛꯇꯣ ꯀ꯭ꯋꯦꯛꯁꯟ ꯀꯥꯎꯈ꯭ꯔꯕ ꯏꯕꯦꯝꯃ ꯍꯥꯏꯕꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯤ ꯃꯇꯦꯛꯇꯨꯗ ꯍꯥꯏꯅꯔꯦ ꯍꯥꯏꯑꯣ ꯀꯣꯏꯁꯟ ꯀꯥꯎꯈ꯭ꯔꯕ ꯏꯕꯦꯝꯃꯗꯣ ꯍꯥꯏꯔ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯤ ꯃꯇꯦꯛꯇꯨꯗ ꯍꯥꯏꯅꯔꯦ ꯍꯥꯏ ꯑꯣꯀꯦ ꯔꯣꯁꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯔꯣ ꯏꯕꯨ ꯏꯀꯥꯏꯀꯣ ꯑꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯃꯤꯗꯤ ꯑꯩꯁꯨ ꯄꯤꯛꯑꯦ ꯍꯥꯏꯕ ꯃꯤ ꯄꯤꯛꯄ ꯃꯤ ꯂꯛꯅꯅꯨ ꯍꯥꯏꯕ ꯑꯗꯨꯅꯦ ꯍꯥꯏꯕꯅꯤꯀꯣ ꯃꯤ ꯑꯄꯤꯛꯄ ꯃꯣꯔꯣꯛ ꯃꯁꯤꯡꯒ ꯍꯦꯂꯥ ꯇꯧꯅꯨ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯁꯦ ꯁꯥꯗ꯭ꯔꯀꯣ ꯄꯤꯛꯆꯔꯁꯨ ꯑꯗꯨꯅꯤ ꯃꯤ ꯄꯤꯛꯄ ꯍꯦꯂꯥ ꯇꯧꯅꯨ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥ ꯀꯁꯦ ꯄꯤ ꯀꯥꯏꯅꯒ ꯁꯥꯗꯕꯒ ꯇꯧꯗꯕꯅꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯃꯥꯏꯅꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯕꯨꯡꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯆꯥꯍꯧ ꯇꯟ ꯃꯥꯟꯕ ꯍꯥꯏꯌꯨ ꯑꯣ ꯏꯅꯝꯃ ꯗꯥꯕꯨꯡꯗ ꯑꯃꯨꯛ ꯆꯥꯍꯧ ꯇꯟ ꯃꯥꯟꯕ ꯍꯥꯏꯌꯨ ꯍꯥꯏ ꯆꯥꯍꯧ ꯇꯟ ꯃꯥꯟꯕꯧ ꯑꯗꯒꯤꯗꯤ ꯁꯝꯅ ꯃꯤꯔꯤꯟꯗꯥꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯅꯨꯄꯤꯒꯤ ꯗꯦꯟꯁ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯏꯆꯦ ꯅꯨꯄꯤꯒꯤ ꯗꯦꯟꯁ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯀꯤꯁꯟꯅ ꯀꯩ ꯍꯥꯏꯕ ꯅꯥ ꯌꯦꯛꯄ ꯇꯧꯗꯦ ꯏꯇꯩꯃ ꯍꯥꯏ ꯑꯣꯀꯦ ꯀꯤꯁꯟ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯀꯪꯂꯥꯅꯒꯣꯔꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯔ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ ꯅꯪ ꯏꯆꯦ ꯀꯥꯅꯣꯅ ꯑꯃꯔꯖꯤꯠ ꯀꯍꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯦꯝ ꯁꯤ ꯔꯦꯠꯅ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯍꯌꯦꯡꯗꯤ ꯐꯨꯅꯕ ꯆꯠꯇꯣꯏꯅꯤ ꯇꯥꯜꯍꯦ ꯀꯩꯕ ꯑꯩꯗꯤ ꯍꯌꯦꯡꯗꯤ ꯐꯨꯅꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏꯅꯦ ꯈꯨꯃꯟꯁꯦ ꯍꯟꯗꯛ LB ꯀ ꯌꯥꯎꯗꯦ ꯀꯅꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯀꯅꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯗꯒꯤ ꯊꯣꯏꯁꯅꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯖꯥꯠꯅꯤꯀꯣ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯄꯜꯂꯛꯀꯅꯣ ꯂꯥꯛꯎ ꯌꯥꯗꯦ ꯀꯣꯜꯗꯤ ꯄꯥꯏꯔꯒꯦ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯍꯥꯏꯌꯦ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯍꯥꯏ ꯄꯨꯁꯄꯥꯅ ꯉꯁꯥꯏꯗꯩ ꯀꯥꯏ ꯃꯥꯡꯉꯨꯔꯦ ꯅꯆꯦꯒꯤ LBꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯤ 18 ꯈꯛ ꯂꯩꯅꯦ ꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯍꯦ ꯅꯆꯦꯒꯤ LBꯁꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯤ 18ꯗꯒꯤ ꯍꯦꯟꯗ꯭ꯔꯦ ꯃꯤ ꯇꯧꯔꯤꯁꯦ ꯋꯥꯔꯦ ꯃꯌꯥꯝ ꯄꯨꯡ ꯑꯃꯇꯪ ꯊꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯕꯣ ꯇꯜꯂꯦꯕꯣ ꯋꯥꯕꯅ ꯑꯗꯒꯤꯗꯤ ꯗꯥꯃꯦꯘꯥꯅ ꯆꯥꯎꯔꯝꯃꯗꯤ ꯄꯤꯛꯂꯣꯏꯗꯧꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏ ꯑꯗꯨꯅꯦ ꯗꯥꯃꯦꯘꯥ ꯑꯩ ꯃꯤ ꯄꯤꯛꯄꯁꯤꯅꯅꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ
चखी माइगैदा इसे खंगब्रा अने खंजरीब इमोंदने खंगब्रा अने जहां फमजबसे मीना हाइनरमगनी सोइदना अनुसे मी पी हाइनरमगनी दुगी खनबदे काय अमो पांगा थोक्सनिंग्रे हाइदुनी आइदी सनातोमीना होय होय हाय तैथोबी सनाना सिम कहबा सिरेबा कईगिनो खंगदे अदुसु कॉलदी पाइरगे हिंदी हिंगमदौ मालेने हाय मा ओन लेरमगनी बेमा हुजी अदगी वाहिदुना नेने कहबा हेलमेट प्रैंक तौरक उनोंमा कइनो हेलमेट प्रैंक हाइबो वाहिदु हेलमेट प्रैंक हाइसे कइनो ए नातोन फिदन सिदोरे नेबो MC na I miss my friend and sister hai okay bungi thok thak na kai haiba masak tuna moibung macha malabanina kana yengdong no hai kai no yengdong no hai bo moibung ma ai se moibung ma li hai ma da khoi da na dagi kisan na yumda lage ibai sekana थबक सुबह माली है इबाई sekana थबक सुबह माली थबक सुरी ने किसन ni jobi do ing masiga ne jamna ne ingan ganu khambra hidi ing masiga ahan sijen na be hijen doini aba nungai te khone jobi jo han oire je kanona kisan gi video nungai hai kisan gi o asi kisan je kano nate इचे कानून से किसान जे चैनल पाइदे से अखोई इने चोबी की मसानी पाने बको मा चैनल पाइदे किसान इरोम दो नते से किसान इरोम गसी लागते पोसम बम न हाय बा हे आइगी कमेंट आइगी कमेंट ना थो खरेको हाय न हाय रे कदाई नो नहीं बे मनंगी कमेंट तो पया ब्रने कदाई नो पोसम बम गी होइने खुमन से हद असी पाख रे बे मा ताहौद्रबा ना पाखरमनी दुगी मखादा लेतेको दोगी पुष्पाना ngasi खरा कोइरुबगी वाबा अदुने ngasi कोइथारुरबो इबेमा कोइथारुरबो ngasi से काय कोइरुरगे मिनंगबो ने MC रे केबा MC रे न कहबा लान से इखोइ लान से इखोइना नमनी है अखोइना ngambidi kana ngami aigene अखोइदगी वो ngamba mi yagrabo lagidi je kanona bung adumaina hainu hai अखोइ दाई सुम हाय बने समाइना आइदि मा समाइना हाय mandana kai khanbidre तबिसना ना इनमा दा साउबा नते एंगोंदा ने साउइदो ओके इसे kanona on मेघा on इसे kanona off dame kana mu barani MC rena kaiba phambung makhada sanarik kaino phambung makhada sanarik lira kai haino khangtre ai na ton phulle chona kana ju phulle chona kana ju phulle na to jo hon mangware yadre kai no khambra ai se na ni hum ni se chat man magine isa na re chanu ai tre bungna kai ba thoi da bung je kala nam ngangi tan manai di sum yang silu badai tharoi bu mal lagle ai si di ba chi da bana ya se wa ki dei bo chana nu si dei boy se ma ki dei bo ai bu tharoi mali kai na nang na kari mali ba kongreng mali nang di debi na karino amu on off tauragi sina ani sina mu mina set oi kansida onthok kayaba chanap nagreda hai posambam na dabung sisuba ai dagi puspana
ꯀꯪꯂꯥꯗ ꯀꯣꯏꯔꯨꯔꯦ ꯍꯥꯏ ꯑꯣꯀꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯀꯪꯂꯥꯗ ꯀꯣꯏꯕꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯁꯨꯄꯔ ꯀꯩꯅꯣ ꯁꯨꯄꯔꯅꯦꯈꯥ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯨꯄꯔꯅꯦꯈꯥ ꯍꯥꯏꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯨꯄꯔꯅꯦꯈꯥ ꯍꯥꯏꯕ ꯑꯣꯏꯍꯟꯕꯤꯕꯒꯤ ꯑꯗꯒꯤꯗꯤ ꯑꯃꯣꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯃꯣꯁ ꯒꯦꯡꯃꯩ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯍꯥ 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 ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯔꯣꯏ ꯃꯥꯜꯂꯛꯑꯦ ꯃꯥꯗꯤ ꯀꯩ ꯃꯥꯜꯂꯤ ꯃꯥꯗꯤ ꯀꯣꯡꯒ꯭ꯔꯦꯡ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯊꯔꯣꯏ ꯃꯥꯜꯂꯤ ꯀꯥꯏ ꯄꯨꯁꯄꯥ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥ ꯄꯨꯁꯄꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯁꯄꯤ ꯑꯩꯒꯤ ꯏꯅꯥꯎ ꯄꯨꯁꯄꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯦꯟꯖꯤ ꯃꯝꯇꯥ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯑꯅꯨ ꯍꯥꯏꯌꯦ ꯏꯆꯦ ꯃꯝꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯏꯆꯦ ꯃꯝꯇꯥ ꯑꯩ ꯅꯍꯥꯟꯒꯤ ꯅꯝꯕꯔꯗꯣ ꯄꯨꯔꯛꯑꯕꯅꯤꯀꯣ ꯑꯩ ꯖꯨꯂꯤꯌꯥꯗ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯀꯦꯀꯣ ꯅꯝꯕꯔꯗꯤ ꯄꯨꯔꯛꯑꯕꯅꯦ ꯇꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯕꯨꯡꯗꯤ ꯑꯣꯛꯇꯣꯄꯁ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯑꯣꯛꯇꯣꯄꯁ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯟꯕꯅꯤ ꯕꯨꯡꯅ ꯀꯩ ꯍꯥꯏꯕ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯐꯖꯩꯗ ꯃꯤꯊꯥꯏ ꯕꯣꯀꯨꯟꯖꯅꯥ ꯃꯥꯜꯂꯤ ꯍꯥꯏ ꯑꯩꯁꯦ ꯃꯥꯅ ꯃꯤꯊꯥꯏ ꯕꯣꯀꯨꯟꯖꯅꯥ ꯃꯥꯜꯂꯤ ꯃꯨ ꯍꯥꯏꯒꯠꯂꯦꯅꯦ ꯍꯥꯏꯌꯨ ꯀꯔꯤ ꯑꯇꯩꯁꯨ ꯃꯥꯜꯂꯤ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯅꯪꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯁꯦ ꯀꯔꯤ ꯃꯥꯜꯂꯤꯅꯣ ꯑꯝꯇ ꯍꯥꯏꯔꯧ ꯌꯦꯡꯒꯦꯕ ꯑꯗꯨꯒꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ 165 ꯍꯥꯏ ꯀꯩꯅꯣ ꯁꯤꯅ ꯃꯤ ꯂꯩꯕꯩꯔꯣ ꯃꯤꯗꯣ ꯑꯃꯨꯛ ꯖꯔ ꯂꯥꯎ ꯀꯨꯝꯅꯈ꯭ꯔꯦ ꯃꯤ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ ꯏꯆꯦ ꯀꯥꯅꯣ ꯁꯦꯀꯦꯟ ꯑꯃꯕꯨꯗꯤ ꯂꯩꯒꯗ꯭ꯔꯥ ꯀꯩꯁꯨ ꯀꯨꯏ ꯄꯣꯟꯇꯦ ꯄꯃꯥꯡ ꯇꯃꯥꯡꯉꯤ ꯑꯗꯒꯤꯗꯤ ꯑꯣꯏꯕꯤꯖꯅꯥꯅ ꯆꯦ ꯃꯝꯇꯥ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯅꯪ ꯀꯣꯃꯦꯟꯗꯤ ꯑꯗꯨꯝꯅ ꯄꯤꯔꯒꯣ ꯑꯗꯣ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤꯗꯤ ꯇꯧꯁꯜꯂꯛꯀꯅꯨꯀꯣ ꯀꯥꯔꯟ ꯇꯥꯕꯅꯤ ꯁꯤ ꯃꯤꯁꯦ ꯏꯕꯦꯝꯃ प्लीज लाइक करो सब लोग लाइक कीजिए प्लीज लाइक तꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯆꯠꯃꯟꯕꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯁꯥꯏꯅꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯅ ꯐꯨꯕ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯍꯟꯗꯛ ꯆꯠꯃꯟꯈꯤꯗꯅꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯅꯥꯇꯣꯟꯁꯨ ꯐꯨꯜꯂꯦ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯇꯨꯝꯅꯤꯡꯉꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤꯠꯁꯦ ꯐꯥꯖꯤꯜꯂꯤꯕ ꯃꯌꯥꯝ ꯀꯣꯃꯦꯟ ꯁꯤꯜꯂꯛꯇꯗꯤ ꯀꯩꯗꯧꯔꯒꯦ ꯇꯜꯂꯕ ꯋꯥꯅꯔꯕꯣ ꯃꯌꯥꯝ धड़कता है दिल दीवानों को अब तक नहीं है पता कभी वो लागते हैं आज की रात पोसम दाबू नंग कमेंदी अदुम पिरगो अदो नहानगी दुमाइना एलबीडी तौरसिलकनो हाइबसिगा लोय ओ अदुदि आइगी कमेंट लेफ्रे दा पिरो फोन पिरो इना मा लागते आइना उंगगा लैनी औ कायदा ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯃꯝꯇꯥꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯌꯥꯅꯤ ꯑꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯆꯥ ꯀꯩꯅꯣꯅ ꯃꯆꯥꯅꯨꯅ ꯍꯥꯏ ꯁꯤ ꯍꯦꯜꯂꯣ ꯑꯗꯨꯒꯤꯗꯤ ꯄꯨꯁꯄꯥꯅ ꯆꯦ ꯑꯃꯣꯁꯇꯣ ꯑꯩꯒꯤ ꯍꯦꯔꯣꯅꯦ ꯍꯥꯏ ꯑꯃꯣꯁ ꯍꯥꯏꯔꯣ ꯑꯃꯣꯁ ꯂꯥꯛꯇꯦ ꯄꯨꯁꯄꯥ ꯑꯃꯣꯁ ꯂꯥꯛꯇꯦ ꯉꯁꯤ ꯑꯗꯨꯒꯤꯗꯤ ꯗꯥꯃꯦꯘꯥꯅ ꯑꯣꯟ ꯍꯥꯏꯔꯗꯤ ꯄꯨꯁꯄꯥꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯗꯨꯗꯤ ꯑꯣ ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯦꯀꯣ ꯑꯩ ꯀꯥꯎꯊꯣꯛꯈꯤꯅ ꯇꯧꯔꯤꯅꯦ ꯃꯦꯂꯣꯗꯤ ꯑꯦꯝ ꯀꯦꯅ ꯍꯥꯏꯅꯦꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍꯦꯜꯂꯣ ꯃꯦꯂꯣꯗꯤ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯅ 18 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯑꯦꯝ ꯁꯤ ꯔꯦꯠꯅ ꯀꯀꯥꯗꯤ ꯌꯣꯡ ꯃꯥꯜꯂꯦ ꯆꯦꯆꯦꯗꯤ ꯌꯥꯝꯅ ꯐꯖꯩ ꯁꯣꯃꯥ ꯃꯥꯜꯂꯦ ꯄꯦꯜꯂꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯁꯣꯃꯥ ꯃꯥꯜꯂꯤꯀ ꯍꯥꯏꯕꯤꯔꯛꯑꯦ ꯁꯣꯃꯥꯗꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ सोमारो सोनोरो ꯁꯣꯃꯥꯔꯣ ꯁꯣꯅꯣꯔ ꯍꯥꯏꯁꯤꯅꯤ ꯎꯏꯃ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ
ngasidi vote khomba laktre hai adune che kanon ma vote khomba tallaba kan laktre vote khomba mi se de bisna inamada octopus ti hai da idi posamma dabung chindadi adum ada mali haizarine dagi thamoidadi heloi atobidai fajabe heli hairini khangde be mama se kari hainai bu mali bano khangde amos gemeina ai lagi dudi hai amos oh okay hujita amos ai lambado okay amos saksarabo kajang sarake adagidi machanuna che blue pio hai adagidi ai machanu blue piba yararoi duse urba akhoi dagi phone dagi oina comments pare aigi se ga jadre bako aigi se comments se left khre ba duduna ne blue piba yararoi ngasi se hayek birake ko daidi amosna kaiba puspagi sai ai leidisidi hai khage hauji ai nan puspa da hai bane ba puspa na magi sai ga wai sane hai bu da ne ai nan hai bane ba puspa na gi sai su ai lb da la hallo ai ga wai sanage hen hai bane bu ko amos kai jang sarake adagidi ise kanon na tumlage midware hai tumlage hai che kanon adagidi machanuna hoi che hai aduni macanu ai jija da bai ni ko saw ba yade ai gi karo se lep khre comment lep khre bako si samana he to ke gi kham de la khoi da na ise eno mali ka hajile pasawni na sai ga thada ge samana ka fazana iru tharu bi mu mal iroi doro yu wala adagidi amosna chare aidi ngasidi khara haure chicken oina chare chedi hai amos aidi kai noina chare nga thong oina chare ngasi se ko nga oina chare adagidi salini na ai amuk lake hai adagidi kaino na thoibisana na manipur gi actress loina mali na madi hai akho mi nangbo ai tani bisina marona ma manipur gi actress na mali hai adudi phajara bani aise natra ama manbasu manda natra phajara ma doi ni aise hoi samga tha do da ge noi na aise manipur gi actress punamak mali hairam ni ne samga smai tha do da ge ko aduga hoji mun kana malage amta haibi ro akhoi dan na aise thoroi malibu haibane adaidi kai kaino mithai bu kunjana malibu haibi bane sam tha do ke hoji phajara mani hoji ti ko adagidi kaino na kaiba dame khana se kaino sibwa aduga gidi mc na haiba che kakado ai phuba lake ya bro hai lao phudara ro khai da se aduga daidi thajana haiba che kai hinjang chage hai thaja welcome ai ga sidonga thongboina chare nangdi kai jang chare ke thaja aduga gidi matangda amosna iche na thongba nga oiramani yam hauramni iche nang che ningi nangi aisu chaningi aisu haiba ko
चानिंगे आइसु हाइबो ओके कइनो अमोस हयेंग वाई को पुष्पागा लाओ अखोइदा कसार लाओ बा कोइरो बको अदुगा चिचेना अहाव अहावबा म्याम थोंना पिजनी कसारगी को अदो लाओ हयेंग वाई पुष्पाका लौरा कांदने लाओ बा कसारदा अदै थेबिसदाना कसारगी एक्ट्रेस याम फजबा अमा लेबने अनु खुमन कौबा अमा अदै दामे खाना बला माले है मालमगनी बला बला गदो कीदोइ मे अयुबदा दगी वाहिदुना ककागी फेसबुक मेसेंजर द फोन पियूना हाइखिबने फोन नंबर अमता हायो ओके वाहिदु खोइदा हंदक थबक खरा कल्ले थबक खरा संगदेबको अदुगी मा पाबा संगमदबसु याय अदो पारकांदा मा बिजरक्सरनिको अदगी पुष्पाना दामो साइना कौगरे अदगी एमसी ना बला हिजम माले अदगी पोसममना अबेमसे तुम्बा यादमारे ममागा लोइना तुमनिंगिरा कइनो तौरे कइनोम तौरे हाय आइगा लोइना सुम तुम्बदो अदुदुना आई जाउददि मा नुंगाइते दुदुगिनी अब मासिगा इराक्ता ला तुममरिसे दोइदी पुष्पाना चेगी लाइफता अखोई हेरोसु पुरगा लागले है अदुने थैंक यू पुष्पा नगी हीरो पुरगना खंगना हनबगी थैंक यू सो मच एजाम हरावी खुमन लाए कहबा सम पुनसिलु अहिंगी तमना राय मालिए खुमनजे ngसाइदगी ओनदा लेरिनी खंगब्रा अदो ngसाइदे खोइ गानैसे मा तारमदोइनेबा अदो समजे थादोरपदा मासे जेंगबा जाद्रबको एगी सकसे तमना लाइसे मालबा अदुदुना मासे तमना लाइसे माले हाइनिमनबगिरे ngसाइदगी थोक्तरगा हजि थोलेसे जेंगुसे थेबिसना ना हाय नो खरे देचे कानोना सापम हाय दे पोसंबमना कनानोम लागेने हाय सापम नंग ngसाइ कई चलुगे हन हाय थेबिसना ना इनम्मा नंग याम फजबा अमा हाय गरे हाय दगिदी वाहिदुना जोबिन घाट की इसई अमा सपियुरेने ओ जुबिन गी हायरा जुबिन घाट केनोगी जुबिनगी हायरा जुबिनगी अदगिदी खुमन्ना मयामदगी अईगी अमना हेली नोई लोइना थिमले हाय सेस थेबिसना थागतखी थेबिसना चे पोसंबम एलबी लाकपई लंबी खंगब्रो हंगो अमता हाय दगी थेबिसना दगिदी वारेदको सहिता हाय थेबिसना हायरे दगी खुमन्ना चे पोसंबम अई ngसाइगै कपुइबा हाय दगी अमोसना इचे इबानी लाक्तोइने कहबा ननाउगा पुष्पागा इंसान अहाउबा चासे हाय अदुने अमोस लाओ कोइरो कसादा कोइरो अबा असे मकीदा कोइरो को कसादा लाओ अदो दगी थेबिसना चे पोसंबम अइना प्रेंग तौबगी कपथोख्रिबा हाय मयानाउना हाय चे हेलो मयानाउ दगिदी सापमना चे कानोन कपुरे हाय चे कानोन दा हाय मारे चे कानोन कपुरे हाय दगिदी एमसी रेना चे अनु ककादो अमता कौथोरगो हाय अदे पोसंबमना ओइमा असेंगबा कपिरो सापम हायरेको अदगिदी असेंगबा कपिरो सापम नुपा मांदेहे हाय दगिचे कानोना कईगिनो सापम हाय दामे घाना फिल्मगी बलादई हेनबदी लेररोय हाय फिल्मगी बलादई हेनबदी लेररोय हाय को दगिदी थोबिसना अदुने चे पोसंबम हाहा बाय ओइरसे हायरुरे अदुदई कपिबा हायबा दे मया नाउना चे करी मथेल चारगे हाय मया नाउ ngasi से कइनो चाये कइबा nga thongba चाइने नंगदी कइजांग चारके मया नाउ ख्वांगसे नाए यामना ख्वांगते अगी ख्वांगते तुमनिगे दाना अब तो थोड़ा जेंगल लो है
ꯆꯦ ꯄꯣꯁꯝꯕꯝ ꯏꯅꯝꯃ ꯏꯁꯩ ꯑꯝꯇ ꯃꯔꯝ ꯃꯣꯛꯄꯅꯦ ꯏꯅꯝꯃꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯀꯦ ꯆꯦ ꯑꯩꯈꯣꯏ ꯁꯥꯏ ꯀꯣꯏꯔꯛꯇꯣꯏꯅꯦ ꯍꯥꯏꯔꯦ ꯀꯣꯏꯔꯣ ꯄꯨꯁꯄꯥ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯁꯝꯕꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯀꯞꯂꯨꯕ ꯊꯃꯣꯏ ꯊꯃꯣꯏꯅ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯌꯥꯗꯕ ꯍꯥꯏ ꯄꯣꯁꯝꯕꯝꯅ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯗꯤ ꯅꯪꯗꯤ ꯑꯗꯨ ꯀꯩꯒꯤ ꯍꯥꯏꯔꯨꯔꯤꯅꯣ ꯅꯪꯁꯨꯕ ꯑꯅ ꯍꯥꯏꯔꯦ ꯔꯣꯃꯤꯂꯥꯅ ꯃꯌꯥꯅꯥꯎꯅ ꯉꯁꯤꯗꯤ ꯌꯦꯟ ꯆꯥꯏꯁꯦ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯨꯒ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯔꯨꯕꯗꯩ ꯆꯦ ꯄꯣꯁꯝꯕꯝ ꯀꯩ ꯍꯥꯏꯕ ꯈꯨꯄꯥꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯣ ꯍꯥ ꯊꯣꯏꯕꯤ ꯁꯅꯥ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯣ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯇꯣꯛꯑꯁꯦ ꯍꯥꯏꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯤꯅꯕꯁꯦ ꯅꯠꯇ꯭ꯔꯥ ꯈꯨꯃꯟ ꯅꯨꯡꯁꯤꯅꯕꯕꯨ ꯅꯨꯡꯁꯤꯅꯔꯦ ꯑꯗꯒꯤ ꯇꯣꯛꯑꯁꯤ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯀꯅꯥꯅꯣꯃ ꯂꯥꯛꯏꯁꯤꯅ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯅ ꯃꯌꯥꯝ ꯑꯩꯕꯨꯁꯨ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯁꯨ ꯇꯧꯖꯒꯦ ꯃꯌꯥꯝꯗ ꯃꯆꯥꯅꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯏꯆꯦ ꯀꯥꯔꯣꯅ ꯉꯁꯤꯗꯤ ꯑꯦꯟꯖꯥꯡ ꯑꯍꯥꯎꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅꯦ ꯏꯆꯦ ꯀꯥꯔꯣꯟ ꯑꯗꯒꯤꯗꯤ ꯁꯨꯃꯤꯂꯥꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯑꯗꯩ ꯃꯌꯥꯅꯥꯎꯅ ꯆꯦ ꯉꯁꯤꯗꯤ ꯏꯕꯥꯏ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯏꯕꯥꯏ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯅꯦ ꯃꯌꯥꯅꯥꯎ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯅ ꯏꯕꯥꯏꯅ ꯌꯥꯏ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯨꯠ ꯄ꯭ꯔꯦꯡꯗꯤ ꯄ꯭ꯔꯦꯡ ꯑꯁꯦꯡꯕꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯌꯦ ꯇꯨꯠ ꯄ꯭ꯔꯦꯡꯗꯤ ꯄ꯭ꯔꯦꯡ ꯑꯁꯦꯡꯕꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯂꯤꯗ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥ ꯇꯧꯔꯎꯅ ꯍꯥꯏ ꯄꯣꯁꯝꯕꯝꯅ ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯊꯣꯏꯕꯤ ꯈꯨꯃꯟ ꯑꯇꯩ ꯄ꯭ꯔꯦꯡ ꯇꯧꯔꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯄꯣꯁꯝꯕꯝ ꯄ꯭ꯔꯦꯡ ꯈꯤꯔꯦꯕꯣ ꯗꯥ ꯃꯦꯘꯥ ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯔꯗꯤ ꯅꯇꯣꯝꯇ ꯆꯥꯛꯆꯕ ꯇꯥꯕ ꯈꯪꯉꯕ ꯃꯤꯉꯣꯟꯗ ꯈꯪꯍꯟꯗꯅ ꯑꯩ ꯏꯇꯣꯝꯇ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯩꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯇꯣꯝꯇ ꯈꯜꯂꯒ ꯑꯗꯨꯒ ꯃꯤꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯇꯪꯉꯩ ꯈꯜꯂꯒ ꯃꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯒ ꯄꯥꯠꯇꯅ ꯅꯨꯡꯁꯤꯗꯅ ꯂꯩꯔꯝꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯃꯁꯥ ꯈꯪꯗꯕꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯣꯏ ꯅꯨꯡꯁꯤꯕꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯨꯒ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯈꯪꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯁꯦ ꯍꯨꯅꯤ ꯅꯨꯡꯁꯤꯕꯤ ꯀꯌꯥ ꯑꯅꯤꯗꯨ ꯈꯪ ꯀꯣꯃꯦꯟꯁ ꯀꯅꯥꯒꯤ ꯀꯣꯃꯦꯟꯁ ꯂꯩꯔꯤ ꯑꯇꯩ ꯑꯗꯒꯤꯗꯤ ꯏꯅꯝꯃ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯛꯑꯣ ꯃꯔꯝ ꯃꯣꯛꯄꯅꯦ ꯂꯨꯄꯥ 10 ꯄꯤꯒꯦ ꯏꯕꯦꯝꯃ ꯄꯥꯝꯖꯗꯤ ꯂꯨꯄꯥ 10 ꯀꯗꯣ ꯄꯥꯝꯖꯗꯤ ꯅꯅꯝꯃꯗꯤ ꯑꯗꯨꯗꯒꯤꯗꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯃꯊꯪꯒ ꯇꯧꯔꯧ ꯃꯣꯕꯥꯏꯜ ꯑꯣꯐ ꯊꯝꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯄ꯭ꯔꯦꯡꯁꯦ ꯀꯩꯕ ꯇꯧꯔꯤꯉꯩꯗ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯂꯩꯕꯅꯤꯀꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯅ ꯑꯩꯁꯨ ꯊꯝꯕ ꯍꯩ ꯍꯥꯏ ꯗꯥ ꯃꯦꯘꯥꯅ ꯌꯥꯕꯤꯗꯕꯩꯅꯦ ꯍꯥꯏꯁꯦ ꯀꯥꯟꯅꯣ ꯃꯇꯣꯝꯇ ꯆꯥꯛꯆꯕꯇꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ
ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯨꯄꯥ 10 ꯄꯥꯝꯗ꯭ꯔꯁꯨ ꯁꯛꯄꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯌꯦ. ꯁꯛꯀꯦ ꯀꯗꯥꯏ ꯅꯪꯒꯤꯁꯤꯗꯣ ꯀꯔꯝꯕ ꯍꯥꯏꯕ? ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯑꯩ ꯁꯤ ꯏꯁꯩꯁꯦ ꯐꯥꯗꯤꯌꯦ. ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯇꯧꯕ ꯐꯥꯗꯤꯌꯦ. ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯊꯦꯝꯖꯤꯟꯌꯨ ꯇꯧꯖꯕꯅꯤꯅ ꯁꯦꯟꯅꯕꯤꯔꯣ ꯑꯩꯕꯨ. ꯑꯩꯗꯤ ꯍꯨꯝꯗꯨꯅ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯅꯥꯛ ꯌꯧꯍꯜꯂꯣ. ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯤꯗꯣ. ꯐꯥꯗꯦꯕꯣ. ꯏꯅꯝꯃ ꯅꯨꯡꯁꯤꯕ ꯁꯤ ꯍꯥꯏꯈꯔꯦꯀꯣ. ꯅꯣꯏꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯂꯣ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯆꯒꯦ ꯍꯥꯏ. ꯑꯗꯒꯤꯗꯤ ꯑꯃꯣꯁꯅ ꯏꯆꯦ ꯊꯕꯛ ꯆꯠꯂꯨꯕꯩ ꯋꯥꯔꯦ. ꯑꯩꯒꯤ ꯂꯥꯏꯐꯁꯨ ꯏꯆꯦꯒꯤ ꯂꯥꯏꯐꯁꯨ ꯅꯨꯡꯉꯥꯏꯔꯦ. ꯅꯣꯡꯃ ꯐꯖꯅ ꯌꯥꯎꯒꯦ ꯆꯦ. ꯉꯁꯤꯒꯤꯗꯤ ꯃꯪ ꯐꯔꯁꯦ. ꯄꯨꯁꯄꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ. ꯑꯣꯀꯦ ꯑꯣꯀꯦ ꯑꯃꯣꯁ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ. ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯪ ꯉꯁꯤ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ. ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯦ ꯃꯇꯦꯛꯇꯨꯃ ꯍꯥꯏꯌꯦ. ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯇꯨꯠ ꯁꯥꯄꯝ ꯍꯥꯏꯌꯦ. ꯑꯗꯨꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯒꯨꯗ ꯅꯥꯏꯠ ꯗꯤꯌꯔ ꯍꯥꯏꯅ ꯍꯥꯏꯔꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯇꯗꯤ ꯊꯃꯣꯏꯅ ꯋꯥꯖꯩ ꯃꯤꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯃꯧ ꯐꯠꯇꯕꯤ ꯃꯥꯟꯕꯤ ꯅꯪꯀꯣ ꯍꯥꯏ. ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯆꯥꯛꯇꯤ ꯆꯥꯛꯑꯦ ꯆꯥꯛꯑꯦ ꯍꯥꯏ. ꯑꯗꯩ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯂꯨꯍꯣꯡꯂꯣ. ꯅꯅꯥꯎ ꯂꯥꯛꯀꯦ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯆꯥꯕ ꯂꯥꯛꯀꯦ ꯍꯥꯏ. ꯑꯗꯩ ꯆꯟꯕꯤꯅ ꯏꯕꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯦ ꯍꯥꯏꯌꯦ. ꯆꯟꯕꯤ ꯅꯕꯥꯏ ꯊꯕꯛ ꯁꯨꯔꯤꯅꯦ. ꯅꯕꯥꯏ ꯌꯥꯎꯗ꯭ꯔꯦ ꯉꯁꯤ LBꯗ ꯉꯥꯏꯍꯥꯛꯇꯪ ꯍꯧꯕꯗ ꯌꯥꯎꯔꯝꯃꯦ. ꯌꯥꯎꯗ꯭ꯔꯦꯕꯀꯣ. ꯃꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ. ꯑꯗꯒꯤ ꯆꯟꯕꯤꯅ ꯆꯦ ꯂꯣꯛ ꯊꯨꯡꯉꯕ ꯃꯥꯜꯂꯦ. ꯊꯨꯡꯉꯦ ꯍꯟꯗꯛ ꯀꯣꯏꯆꯠ ꯆꯠꯄꯒꯤꯅꯦ ꯂꯣꯛ ꯊꯨꯡꯉꯦ ꯆꯟꯕꯤ. ꯑꯁꯦꯡꯃꯛꯀꯤ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ. ꯑꯩꯁꯨ LBꯁꯦ ꯂꯣꯏꯁꯟꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯅꯪ LB ꯊꯥꯔꯝꯗ꯭ꯔꯣ ꯆꯟꯕꯤ? ꯉꯁꯤ LB ꯇꯧꯗ꯭ꯔꯕꯣ? ꯇꯧꯕ꯭ꯔꯥ? ꯑꯩ ꯈꯪꯍꯧꯗ꯭ꯔꯦ. ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯜꯂꯤꯅꯦ ꯇꯧꯔꯒꯗꯤ. ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯍꯥꯏ. ꯑꯗꯩ ꯑꯟꯖꯨꯅ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ. ꯑꯟꯖꯨ ꯉꯁꯤꯗꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯅꯪꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯅꯨ ꯏꯁꯩꯒ ꯄꯦꯜꯂꯕ ꯍꯥꯏ. ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯕꯥꯅꯤ ꯏꯁꯩ ꯁꯛꯁꯦ. ꯑꯩ ꯃꯌꯦꯛ ꯍꯥꯏꯔꯛꯀꯦ ꯅꯪ ꯁꯛꯑꯣ. ꯅꯣꯡꯃ ꯏꯁꯩ ꯂꯣꯏ ꯐꯥꯍꯟꯒꯦ ꯍꯥꯏ. ꯑꯣꯀꯦ. ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯒꯦ ꯁꯥꯄꯝ ꯍꯥꯏ. ꯗꯥ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯀꯩꯅ ꯑꯝꯇ ꯐꯝꯃꯤꯟꯅꯁꯦ ꯈꯨꯃꯟ. ꯀꯩꯅꯥ ꯑꯝꯇ ꯈꯟꯃꯤꯟꯅꯁꯦ. ꯀꯩꯅꯥ ꯑꯝꯇ ꯐꯝꯃꯤꯟꯅꯁꯦ ꯈꯨꯃꯟ ꯍꯥꯏ ꯃꯥꯜꯂꯦ. ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯄꯦꯜꯂꯦꯗꯤ ꯍꯥꯏꯌꯦ. ꯑꯗꯒꯤꯗꯤ ꯑꯂꯦꯟꯁꯤꯡꯍꯅ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ. ꯊꯦꯡꯀ꯭ꯌꯨ. ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯅꯣꯏ ꯀꯄꯜꯁꯦ ꯈꯠꯅꯗ꯭ꯔꯣ ꯄ꯭ꯔꯦꯡ ꯇꯧꯗ꯭ꯔꯣ ꯍꯥꯏ. ꯑꯗꯒꯤ ꯆꯟꯕꯤꯅ ꯆꯦꯁꯦ ꯋꯥꯕ ꯃꯥꯜꯂꯤ. ꯍꯣꯏ ꯇꯧꯋꯤ ꯂꯣꯏꯁꯜꯂꯦ ꯑꯩ ꯄꯨꯡ 9ꯗꯒꯤ 10 ꯐꯥꯎ ꯅꯨꯡꯇꯤꯒꯤ. ꯑꯣꯀꯦ ꯑꯩꯅꯦ ꯉꯁꯤ ꯈꯪꯍꯧꯗ꯭ꯔꯦ. ꯑꯩ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ. ꯐꯤ ꯅꯨꯡ ꯂꯣꯏꯁꯟꯕꯗꯅꯦ ꯃꯣꯕꯥꯏꯜꯒ ꯌꯦꯡꯕ ꯁꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ. ꯋꯥꯕꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯑꯩ ꯇꯨꯝꯅꯤꯡꯉꯦ. ꯑꯗꯒꯤꯗꯤ ꯃꯌꯥ ꯆꯅꯨꯅ ꯍꯥꯏꯕ ꯍꯦꯜꯂꯣ ꯆꯤꯆꯦ ꯍꯥꯏꯌꯦ. ꯋꯦꯜꯀꯝ ꯃꯌꯥ ꯋꯦꯜꯀꯝ. ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ?
ꯑꯟꯖꯨ ꯀꯁꯥꯔꯅ ꯆꯦ ꯑꯩ ꯏꯔꯣꯜꯂꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯑꯩ ꯉꯁꯤ ꯀꯞꯄꯨꯔꯦ ꯊꯣꯏꯅꯤꯅ ꯊꯣꯏꯕꯤꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯩ ꯍꯥꯏ ꯊꯣꯏꯊꯣꯏꯅ ꯍꯦꯜꯂꯣ ꯃꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯒꯨꯝꯅ ꯊꯣꯏꯕꯤ ꯆꯦ ꯑꯅꯨꯁꯦ ꯅꯣꯡꯃ ꯏꯁꯩ ꯂꯣꯏꯅ ꯐꯥꯍꯜꯂꯨ ꯏꯁꯩ ꯈꯜꯂꯒ ꯐꯥꯗꯦꯇ ꯍꯥꯏ ꯄꯣꯠꯁꯝꯕꯝꯒꯅꯦ ꯊꯣꯏꯕꯤꯁꯅꯥꯒꯅꯅꯦ ꯏꯁꯩꯁꯦ ꯈꯜꯂꯛꯇꯣꯏꯕ ꯁꯤꯁꯤ ꯁꯛꯂꯣ ꯁꯤꯁꯤ ꯁꯛꯂꯣ ꯑꯩꯅ ꯐꯥꯗꯦ ꯍꯥꯏꯅ ꯑꯝꯇ ꯁꯛꯄꯤꯗ꯭ꯔꯕ ꯑꯅꯤꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯣꯠꯁꯝꯕꯝꯗꯤ ꯏꯁꯩ ꯁꯛꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯅꯨꯄꯥꯅ ꯀꯞꯄꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯩꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯨ ꯍꯦꯛ ꯀꯞꯄꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯃꯣꯏꯅ ꯀꯞꯄꯁꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥꯕꯨꯔꯣ ꯅꯅꯥꯎ ꯑꯩ ꯍꯧꯖꯤꯛ ꯃꯤꯒꯤ ꯅꯨꯄꯤ ꯁꯦꯝꯕ ꯉꯝꯖꯔꯣꯏ ꯍꯥꯏ ꯏꯆꯦ ꯀꯥꯅꯨꯅ ꯑꯅꯨ ꯕꯨꯡ ꯅꯕꯥꯅꯤꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯌꯥꯝ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯅ ꯀꯩ ꯍꯥꯏꯕ ꯊꯣꯏ ꯅꯪ ꯀꯅꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯁꯥꯄꯝ ꯈꯠꯅꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏ ꯑꯗꯩ ꯆꯟꯕꯤꯅ ꯆꯦ ꯇꯨꯝꯃꯣ ꯅꯪ ꯃꯆꯥ ꯁꯣꯛꯀꯅꯤ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯆꯟꯕꯤ ꯑꯩ ꯇꯨꯝꯃꯅꯤ ꯋꯥꯕꯅ ꯑꯁꯦꯡꯃꯛꯀꯤ ꯌꯥꯝ ꯋꯥꯔꯦ ꯈꯪꯕ꯭ꯔꯥ ꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯐꯍꯟꯒꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯏꯁꯩ ꯐꯥꯍꯟꯒꯦ ꯁꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯏꯁꯩ ꯈꯟꯕ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯔꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯁꯤꯜꯅ ꯄ꯭ꯔꯦꯡ ꯇꯧꯔꯒꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯣꯀꯦ ꯁꯨꯁꯤꯜ ꯄ꯭ꯔꯦꯡꯁꯨ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯃꯔꯛꯇꯀꯣ ꯊꯣꯏꯊꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯋꯥꯅꯦ ꯍꯥꯏ ꯃꯌꯥ ꯅꯉꯣꯟꯗ ꯅꯋꯥꯅꯦ ꯍꯥꯏꯅꯦ ꯑꯗꯒꯤ ꯃꯌꯥꯅ ꯀꯩ ꯊꯣꯏꯊꯣꯏ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯦ ꯊꯣꯏꯊꯣꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯌꯥꯅꯀꯣ ꯊꯣꯏꯊꯣꯏ ꯅꯪ ꯀꯅꯥꯅꯣ ꯐꯖꯅ ꯍꯥꯏꯌꯨꯗꯅ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣꯅ ꯉꯥꯉꯣꯝ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯊꯥꯡꯃꯩꯕꯟꯅ ꯍꯥꯏꯕ ꯆꯟꯆꯥ ꯍꯥꯏ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯔꯤ ꯅꯨꯄꯥ ꯑꯩꯅ ꯀꯞꯄꯁꯦ ꯐꯥꯒꯤꯅꯤ ꯈꯜꯂꯤꯀꯣ ꯐꯩ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯣ ꯆꯦ ꯄꯨꯁꯄꯥ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯑꯗꯨꯅꯦ ꯊꯣꯏꯕꯤ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯀꯩꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯃꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯑꯁꯦꯡꯕꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯃꯌꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯠꯇꯦꯍꯦ ꯐꯥꯒꯤꯅꯦ ꯃꯌꯥ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯀꯩꯅꯣꯕ ꯀꯩꯅꯣ ꯅꯪꯅ ꯀꯃꯦꯟ ꯄꯥꯕꯩ ꯁꯛꯇꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯊꯤꯔꯤꯔꯣ ꯊꯤꯔꯤꯔ ꯍꯥꯏꯕ ꯊꯤꯔꯤꯔ ꯐꯖꯔꯤꯔ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯑꯩꯗꯤ ꯃꯤ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯋꯥꯔ ꯇꯧꯔꯒ ꯋꯥꯔꯦ ꯅꯪ ꯄꯥꯎꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯁꯦꯡꯕꯒꯤꯁꯦ ꯑꯩ ꯊꯕꯛ ꯂꯣꯏꯁꯟꯗ꯭ꯔꯤ ꯁ꯭ꯋꯥꯏꯗ ꯇꯧꯔꯤ ꯑꯗꯨꯝ ꯄꯥꯔꯣꯂꯦ ꯋꯥꯔꯦ ꯑꯩ ꯃꯈꯣꯟ ꯑꯣꯟꯊꯣꯔꯛꯏꯁꯦ ꯎꯗ꯭ꯔꯥ ꯋꯥꯃꯟꯕꯒꯤ ꯑꯁꯦꯡꯕꯩꯅꯤ ꯑꯥꯏ ꯂꯚ ꯌꯨ ꯃꯌꯥ ꯀꯥꯏꯁ ꯋꯥꯎ ꯃꯌꯥ ꯃꯌꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯈ꯭ꯔꯦ ꯅꯠꯇꯦ ꯍꯦ ꯐꯥꯒꯤꯅꯦ ꯈꯟꯕꯒꯤꯔ ꯑꯩꯁꯨ ꯀꯞꯄꯤꯗꯣ ꯊꯣꯃꯛꯑꯒꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯘꯥꯅ ꯍꯥꯏꯈ꯭ꯔꯦ ꯁꯦꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯐꯥꯁꯤ ꯍꯥꯏꯕꯅꯤ ꯈꯨꯃꯟ ꯍꯥꯏ ꯁꯤ ꯀꯃꯥꯏꯅ ꯂꯚ ꯂꯥꯏꯐ ꯑꯣꯐ ꯇꯧꯔꯣ ꯑꯅꯨ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯝꯃ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯛꯑꯣ ꯍꯥꯏ ꯃꯌꯥ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯊꯣꯏ ꯅꯪ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯑꯗꯩ ꯁꯥꯄꯝꯅ ꯀꯩꯕ ꯃꯦꯒꯥ ꯕ꯭ꯔꯣ ꯅꯃꯁꯇꯦ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯗꯤ ꯍꯥꯏꯕꯤꯔꯤꯅꯣ ꯀꯥꯏ ꯄꯨꯁꯄꯥ ꯀꯦꯁꯅ ꯈꯨꯁꯤꯅꯤ ꯈꯨꯃꯟ ꯑꯩꯈꯣꯏ ꯁꯥꯏ ꯀꯧꯊꯣꯛꯀꯦ ꯀꯥꯏ ꯑꯗꯩꯗꯤ ꯊꯣꯏꯊꯣꯏꯅ ꯏꯆꯦ ꯑꯩꯒ ꯃꯌꯥꯒꯁꯦ ꯀꯣꯏꯅꯔꯝꯕꯅꯦ ꯍꯥꯏ ꯑꯗꯩ ꯁꯄꯝ ꯈꯨꯃꯟꯅ ꯑꯣ ꯆꯦ ꯄꯨꯁꯄꯥ ꯃꯌꯥꯅ ꯉꯁꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯦꯗ ꯊꯣꯏꯊꯣꯏ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯊꯣꯏꯊꯣꯏ ꯊꯣꯏꯕꯤꯁꯅꯥꯅ
ꯀꯔꯤꯅꯣ ꯑꯅꯤꯃꯛ ꯅꯣꯛꯈꯠꯂꯛꯏꯗꯨꯅ ꯑꯗꯩꯗꯤ ꯆꯟꯕꯤꯅ ꯀꯩꯕ 이바이 ꯈꯨꯍꯥꯏꯁꯤ ꯃꯤ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯍꯥꯏꯁꯤꯅꯤ ꯇꯨꯝꯃꯒꯦ ꯇꯧꯕ 이바이 ꯂꯥꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ ꯊꯣꯏꯊꯣꯏꯅ ꯀꯩꯕ ꯃꯤ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯦ ꯀꯥꯏ ꯐꯣꯡꯗꯣꯛꯅ ꯍꯧꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯒ ꯅꯨꯡꯁꯤꯕ ꯀꯣꯏꯅꯕ ꯀꯩꯅꯥ ꯐꯩꯅꯥ ꯂꯣꯏ ꯑꯩꯈꯣই ꯂꯧꯖꯔꯤ ꯑꯗꯨꯒ ꯆꯟꯕꯤ ꯆꯅꯨꯗ ꯅꯣꯏꯒꯤ ꯒꯤꯐꯀꯤ ꯄꯣꯠꯆꯩ ꯄꯨꯔꯥꯛꯁꯨ ꯆꯦꯟꯕꯖꯥꯠꯅꯤ ꯗꯩ ꯏꯆꯦ ꯀꯥꯟꯕꯅ ꯀꯩꯅꯣ ꯕꯨꯡ ꯅꯣꯛꯂꯤꯗꯣ ꯍꯥꯏ ꯏꯆꯦ ꯀꯥꯟꯕꯅ ꯑꯣꯀꯦ ꯁꯥꯄꯝ ꯍꯥꯏ ꯊꯣꯏꯊꯣꯏꯅ ꯃꯌꯥ ꯑꯁꯦꯡꯕꯅꯤ ꯑꯥꯏ ꯂꯚ ꯌꯨ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯗꯩꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯣꯃꯦꯗꯤ ꯇꯧꯔꯛꯑꯣ ꯍꯥꯏ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯀꯩꯒꯤꯅꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤꯗꯤ ꯃꯣꯏꯁꯨ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯅꯨ ꯀꯨꯃꯟꯁꯦ ꯇꯨꯝꯅ ꯅꯣꯏꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯀꯩꯅꯥꯗꯤ ꯈꯪꯉꯦ ꯐꯩꯅꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯥꯅ ꯊꯣꯏꯊꯣꯏ ꯑꯩ ꯂꯥꯏꯐꯇꯒꯤ ꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏ ꯅꯣꯏꯕꯨ ꯀꯩꯅꯣꯅꯦ ꯇꯧꯅꯔꯤꯁꯤꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅꯦ ꯆꯦ ꯃꯌꯥꯅ ꯇꯧꯔꯒꯦ ꯊꯣꯏꯊꯣꯏ ꯈꯥꯏꯗꯠꯂꯨꯁꯦ ꯅꯣꯏꯕꯨ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯏꯕꯦꯟꯅ ꯊꯣꯏꯊꯣꯏꯅ ꯀꯩꯕ ꯌꯥꯔꯣꯏꯀꯣ ꯂꯩꯌꯨ ꯑꯗꯨꯝ ꯑꯁꯥꯃꯦꯒ ꯅꯨꯄꯤ ꯐꯥꯕ ꯌꯥꯝ ꯂꯩ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯅꯣꯡꯉꯥꯜꯂꯒ ꯍꯋꯥꯏ ꯆꯥꯅꯥꯏ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯆꯦꯅꯨ ꯉꯁꯤꯗꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯥ ꯉꯁꯥꯏꯗꯒꯤ ꯋꯥꯔꯦ ꯉꯁꯥꯏꯗꯒꯤ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯑꯩ ꯊꯣꯏꯕꯤꯅ ꯀꯩꯕ ꯇꯧꯔꯛꯎꯀꯣ ꯅꯪ ꯇꯧꯔꯛꯀꯣ ꯅꯪ ꯌꯥꯎ ꯍꯥꯏꯗꯦ ꯅꯪ ꯌꯥꯎ ꯍꯥꯏꯗꯦ ꯇꯧꯔꯨꯅꯨꯀꯣ ꯅꯪ ꯌꯥꯎ ꯍꯥꯏꯗꯦ ꯏꯆꯦꯃꯝꯇ ꯑꯅꯨ ꯉꯁꯤ ꯑꯅꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯎꯔꯩꯅꯨꯡ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯇꯩꯃ ꯃꯝꯇꯥꯅ ꯑꯗꯩꯗꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯎꯔꯩꯅꯨ ꯄꯥꯏ ꯃꯊꯥ ꯅꯨꯡꯈꯣꯏꯔꯥꯡꯁꯦ ꯅꯨꯡꯁꯤ ꯂꯝꯗꯥꯏ ꯅꯕꯤꯔꯣ ꯍꯦ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯌꯥꯝ ꯐꯥꯗꯦ ꯏꯆꯦ ꯃꯝꯇꯥ ꯑꯗꯩꯗꯤ ꯁꯥꯐꯝꯅ ꯀꯩꯕ ꯃꯦꯒꯥ ꯕ꯭ꯔꯣ ꯆꯦ ꯀꯥꯅꯣꯟ ꯐꯥꯁꯤ ꯍꯥꯏꯔꯣ ꯆꯦ ꯀꯥꯅꯣꯟ ꯐꯥꯎ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯁꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯑꯗꯩ ꯇꯨꯝꯅꯤꯡꯉꯦ ꯑꯦꯜꯕ꯭ꯔꯤꯡꯅ ꯈꯔ ꯈꯔ ꯀꯩꯅꯣ ꯅꯣꯏ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯌꯥ ꯆꯅꯨꯅ ꯊꯣꯏꯊꯣꯏ ꯑꯩꯗꯤ ꯐꯖꯕꯅꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯍꯧꯔꯛꯀꯅꯨ ꯍꯥꯏ ꯕꯤꯀꯥꯁ ꯂꯨꯋꯥꯡꯅ ꯍꯥꯏ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯇꯤ ꯍꯜꯂꯣ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯇꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯂꯥꯏꯐꯅꯤ ꯆꯦ ꯑꯅꯨ ꯗꯥꯕꯨꯡ ꯅꯣꯏꯕꯥꯅꯤ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯗꯤ ꯄꯥꯞꯄꯨꯅꯤ ꯑꯣꯏꯕ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯅ ꯏꯆꯦ ꯃꯝꯇꯥ ꯏꯁꯩ ꯐꯖꯕ ꯈꯟꯕꯩ ꯚꯦꯔꯤ ꯒꯨꯗ ꯁꯨꯁꯤꯀꯥꯟꯇ ꯁꯤꯡꯍꯅ ꯑꯩ ꯂꯥꯛꯆꯔꯦ ꯏꯁꯩ ꯍꯧꯕꯤꯔꯛꯑꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯥ ꯊꯣꯡꯉꯦ ꯁꯨꯁꯤꯀꯥꯟꯇ ꯏꯆꯦ ꯀꯥꯟꯕꯅ ꯑꯗꯨꯅꯤ ꯁꯥꯄꯝ ꯑꯃꯣꯁꯅ ꯀꯩꯕ ꯑꯁ ꯆꯤꯆꯦꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯦ ꯆꯦꯗꯤ ꯗꯗꯥꯁꯨ ꯌꯥꯝ ꯅꯩꯔꯦ ꯍꯦꯔꯣꯅꯤꯀꯣ ꯏꯠ ꯁꯦꯁ ꯃꯣꯁꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯄꯨꯁꯄꯥꯒꯤ ꯃꯥꯒꯤ ꯁꯥꯏ ꯑꯣꯏꯗꯣꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯁꯄꯥ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯃꯥꯒꯤ ꯁꯥꯏꯅꯦ ꯑꯟꯖꯂꯤ ꯁꯥꯕ ꯑꯣꯀꯦ ꯃꯣꯁꯦ ꯎꯝ ꯑꯣꯀꯦ ꯅꯕꯥꯅꯤ ꯌꯥꯝ ꯊꯨꯅ ꯊꯨꯡꯅꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯊꯣꯝꯖꯤꯜꯂꯦ ꯑꯩꯈꯣꯏ ꯅꯕꯥꯅꯤ ꯗꯥꯒꯤꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯨꯡꯅꯕ ꯑꯣꯏꯔꯣꯒ ꯅꯣꯏ ꯍꯥꯏꯖꯤꯜꯂꯛꯑꯦ ꯌꯥꯝ ꯊꯨꯅ ꯊꯨꯡꯅꯕ ꯑꯣꯏꯔꯦ ꯅꯣꯏ ꯊꯨꯡꯅꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯕꯣꯔꯥ 30ꯃꯨꯛ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯅꯣꯏꯅ ꯉꯥ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯄꯤꯖꯒꯦ ꯅꯣꯏꯅ ꯉꯥ ꯆꯥꯛ ꯂꯩꯔꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯥ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤꯀꯣ ꯅꯣꯏꯅ ꯉꯥ ꯆꯥꯛ ꯂꯣꯏꯅ ꯂꯩꯔꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯉꯥ ꯆꯥꯛ ꯀꯔꯤ ꯀꯔꯥꯡ ꯆꯦꯡ ꯅꯨꯡ ꯀꯩꯀꯥ ꯅꯣꯏ ꯂꯣꯏ ꯂꯧꯔꯣ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯑꯃꯣꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯆꯠꯃꯤꯟꯅꯁꯤ ꯐꯪꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥ ꯆꯠꯃꯤꯟꯅꯁꯤ ꯈꯪꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅꯒ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯑꯋꯥꯕꯅꯤ ꯑꯋꯥꯕ ꯑꯃꯅꯤ ꯈꯨꯅꯨꯡꯉꯥꯏ ꯀꯩ ꯈ꯭ꯋꯥꯡꯒ ꯅꯥꯏ ꯈ꯭ꯋꯥꯡꯒ ꯏꯕꯦꯝꯃ ꯑꯁ ꯅꯥꯕꯅꯦ ꯈ꯭ꯋꯥꯡ ꯅꯥꯔꯒ ꯎꯠꯅ ꯑꯃꯨꯛ ꯄꯥꯎ ꯂꯣꯡꯅ ꯑꯃꯨꯛ ꯄꯥꯎ ꯂꯣꯏ ꯌꯥꯕꯅꯤ ꯑꯗꯨꯗꯨꯕꯨ ꯂꯣꯏ ꯌꯥꯕ ꯅꯣꯏꯅ ꯇꯧꯖꯗ꯭ꯔꯒ ꯅꯠꯇ꯭ꯔꯣ ꯎꯝ ꯑꯗꯩꯗꯤ ꯀꯩ ꯊꯣꯏꯊꯣꯏꯅ ꯀꯩ ꯑꯩꯗꯤ ꯀꯥꯏꯀꯨ ꯃꯥꯜꯂꯤ ꯀꯥꯏꯀꯨ ꯃꯥꯜꯂꯦ
ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯕꯂꯥꯁꯦ ꯌꯥꯔꯣ ꯃꯌꯥ ꯑꯃꯥꯏ ꯄꯤꯃꯥ ꯊꯣꯏꯕꯤ ꯁꯅꯥꯅꯏꯅꯃ ꯗꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯊꯨꯡꯗꯥꯗꯣꯔꯤ ꯊꯣꯏꯕꯤ ꯁꯅꯥꯅ 이ꯅꯃ ꯗꯥꯕꯨꯡ ꯑꯅꯤ ꯄꯨꯟꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯛꯑꯣ ꯍꯥꯏ ꯁꯥꯄꯝ ꯊꯥꯗꯦ ꯈꯨꯃꯟꯅ 이베마. ꯆꯦꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯁꯥꯄꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯐꯝꯅꯤꯀꯣ ꯍꯥꯏ ꯑꯗꯩ ꯕ꯭ꯌꯨꯇꯤ ꯗꯤꯑꯣꯅ ꯍꯥꯏ 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 ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯗꯨꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯁꯇ꯭रीम ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯀꯥꯏꯕ ꯑꯩ ꯅꯨꯃꯤ ꯑꯃꯠꯇ ꯐꯥꯒꯦ ꯈꯜꯂꯤ ꯁꯤꯔꯦꯁꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯑꯣꯖꯥꯃꯒ ꯑꯗꯩꯗꯤ ꯏꯇꯩꯃꯝ ꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯅꯨ ꯍꯥꯏ ꯑꯟꯖꯂꯤꯅ ꯋꯦꯜꯀꯝ ꯆꯦ 이제. ꯑꯅꯨ ꯏꯁꯩ ꯁꯛꯄꯗ ꯃꯈꯣꯟ ꯐꯖꯩꯌꯦ 까이디노다. ꯃꯌꯥꯅ ꯀꯩꯕ ꯊꯣꯏ ꯅꯁꯛꯇꯨꯒ ꯀꯥꯏꯀꯨ ꯍꯥꯏ ꯑꯩꯗꯤ ꯗꯤꯃꯥꯟ ꯂꯩꯕꯤ ꯈꯪꯉꯦꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯅꯣꯏꯁꯨꯕ ꯈꯠꯅꯔꯣ ꯁꯥꯄꯝ ꯈꯨꯃꯟ ꯆꯦ ꯀꯥꯅꯣꯟ ꯃꯦꯒꯥ ꯕ꯭ꯔꯣꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯂꯩꯔꯦꯀꯣ ꯑꯝꯇ ꯌꯥꯕꯤꯈ꯭ꯔꯣ ꯑꯗꯩ ꯈꯨꯁꯕꯨ ꯀꯨꯃꯥꯔꯤꯅ ꯍꯦꯜꯂꯣ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯁꯥꯄꯝ ꯈꯨꯃꯟ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯕꯤꯔꯛꯇꯦꯀꯣ ꯀꯥꯏꯒ ꯃꯕꯥꯅꯤꯒꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤ ꯁꯤꯅꯤꯅꯦ ꯑꯦ ꯈꯨꯃꯟ ꯊꯨꯡꯅꯔꯣ ꯅꯣꯏꯅꯤꯁꯨ ꯌꯥꯡꯅ ꯊꯨꯡꯅꯔꯣ. ꯅꯪ ꯕꯣꯔꯥ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯑꯗꯩ ꯊꯨꯡꯅꯔꯗꯤꯅꯦ ꯕꯣꯔꯥ ꯄꯨꯔ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯇꯥꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯄꯨꯔꯒ ꯑꯟꯖꯂꯤꯅ ꯀꯩ ꯈꯪꯉꯕ. ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯉꯦ ꯊꯣꯡꯐꯝ ꯈꯪꯗꯗꯅ ꯊꯣꯏꯕꯤ ꯆꯅꯥꯅ ꯏꯅꯝꯃ ꯐꯦꯕꯋꯥꯔꯤ ꯌꯧꯔꯛꯇꯣꯏꯁꯦ ꯀꯞꯅꯤꯡꯉꯦꯗ ꯁꯨꯃꯥꯏꯅ ꯅꯣꯛꯄꯁꯦ ꯇꯣꯛꯇꯣꯏꯅꯦꯕ ꯍꯥꯏ ꯀꯩꯒꯤ ꯐꯦꯕꯋꯥꯔꯤ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗꯣꯏꯅꯤꯗꯅ ꯑꯣ ꯑꯗꯨꯒꯤ ꯃꯣꯁꯅ ꯀꯩꯕ ꯑꯁ ꯗꯗꯥꯒꯤ ꯋꯥꯁꯤꯗꯤ ꯍꯣꯏ ꯁꯠ ꯁꯠ ꯊꯨꯡꯅꯕ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯁꯠ ꯁꯠ ꯂꯥꯛꯑꯗꯣꯏꯅꯦ ꯂꯣꯏꯅ ꯄꯨꯔꯛꯂꯒꯦ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯀꯣꯏꯕ ꯂꯥꯛꯑꯣ. ꯌꯥꯝꯅ ꯄꯨꯔꯛꯀꯅꯨꯗ ꯕꯣꯔꯥ 5 ꯄꯨꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯋꯥꯇꯤꯟꯒꯗꯣ ꯕꯣꯔꯥ 3 ꯈꯛꯇꯪ ꯄꯨꯔꯛꯎ ꯑꯗꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯂꯩꯗꯅꯀꯣ ꯎꯝ ꯁꯦꯛꯃꯥꯏ ꯉꯥꯔꯤꯒꯗꯣ ꯎꯝ ꯌꯥꯝ ꯄꯨꯔꯛꯀꯅꯨꯗ ꯕꯣꯔꯥ ꯄꯦꯀꯦꯠꯇꯣ ꯑꯝꯇꯪ ꯄꯨꯔꯛꯎ ꯌꯥꯝ ꯄꯨꯔꯛꯑ ꯄꯨꯝꯒꯅꯦꯕ ꯑꯩꯈꯣꯏ ꯑꯟꯖꯂꯤ ꯊꯝꯐꯝꯁꯨ ꯁꯔꯃꯅ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯀꯥꯏꯅ ꯊꯝꯐꯝ ꯂꯩꯖꯗꯦ ꯕꯣꯔꯥꯗꯨꯗꯤ ꯁꯨꯝ ꯌꯥꯅꯦꯕꯀꯣ ꯌꯥꯅꯤꯕꯀꯣ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗꯤ ꯑꯗꯨꯝ ꯆꯥꯕ ꯖꯥꯠꯅꯤ. ꯆꯍꯤ ꯑꯃꯗꯤ ꯆꯥ ꯌꯥꯅꯤ ꯑꯟꯖꯂꯤ ꯁꯔꯃꯅ ꯀꯩꯕ ꯈꯨꯃꯟ ꯇꯨꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯨꯛ ꯊꯦꯡꯉ ꯐꯥꯎ ꯍꯥꯏ ꯏꯆꯦ ꯀꯔꯝꯕꯅ ꯁꯥꯐꯝ ꯁꯤꯒꯦꯔꯣ ꯍꯥꯏ ꯖꯤ ꯑꯥꯏ ꯑꯦꯁꯅ ꯋꯤꯆ ꯀꯟꯇ꯭ꯔꯤ ꯌꯨ ꯑꯥꯔ ꯏꯟꯗꯤꯌꯥ ꯈꯨꯁꯕꯨꯅ ꯀꯨꯃꯥꯔꯤ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯁꯥꯐꯝꯅ ꯆꯦ ꯀꯥꯅꯣꯅ ꯊꯣꯏꯕꯤꯁꯅꯥ ꯐꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯅꯧꯕ ꯂꯩꯆꯤꯜ ꯁꯛꯄꯤꯌꯣ ꯌꯥꯔꯦ ꯑꯃꯗꯣ ꯐꯥꯗ꯭ꯔꯗꯤ ꯊꯣꯏꯊꯣꯏꯅ ꯃꯌꯥꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯑꯝꯇꯥꯏ ꯑꯣꯖꯥ ꯃꯦꯘꯥꯅ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟ ꯂꯣꯡꯅ ꯏꯔꯤꯅꯤ ꯑꯟꯖꯂꯤꯅ ꯊꯣꯏꯊꯣꯏ ꯑꯩ ꯀꯩꯕ ꯃꯌꯥꯗ ꯊꯣꯏꯊꯣꯏꯁꯦ ꯃꯌꯥꯗ ꯈꯥꯏ ꯂꯩꯔꯦ ꯑꯟꯖꯂꯤꯅ ꯋꯥꯔꯦꯗ ꯂꯣꯏꯔꯦ ꯉꯥ ꯂꯩꯔꯀꯣ ꯆꯦ ꯄꯤꯖꯒꯦ ꯍꯥꯏꯈ꯭ꯔꯦ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯅ ꯀꯩꯕ ꯊꯣꯏꯊꯣꯏ ꯅꯣꯛꯀꯦ ꯅꯁꯛꯇꯣ ꯆꯠꯂꯣ ꯑꯥꯗꯥ ꯌꯨ ꯑꯥꯔ ꯕꯣꯠ ꯑꯣꯐ ꯁꯣ ꯀ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯁꯕꯨꯅꯒ ꯌꯨ ꯕꯣꯠ ꯂꯨकिꯡ ꯀ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟꯅꯒ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯒꯤ ꯂꯥꯏꯐꯅꯤꯀꯣ ꯍꯥꯏ ꯑꯟꯖꯂꯤꯅꯦ ꯑꯩꯇ ꯌꯥꯏ ꯍꯥꯏꯔꯦ ꯏꯌꯥꯇ ꯌꯥꯏ ꯍꯥꯏꯔꯦ ꯄꯨꯁꯄꯥꯅ ꯆꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯆꯦꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯆꯠꯂꯨꯁꯦ ꯇ ꯍꯥꯏ ꯂꯩꯔꯦ ꯂꯥꯛꯑꯣ ꯑꯗꯨꯅꯦ ꯂꯥꯛꯑꯣ ꯍꯥꯏꯁꯦ. ꯊꯣꯏꯕꯤꯁꯅꯥꯅꯒ ꯏꯅꯝꯃ ꯍꯥꯏꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯆꯤꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯩꯔꯛꯀꯅꯨ ꯍꯥꯏ ꯊꯣꯏꯗꯨꯅ ꯆꯦꯅꯨ ꯃꯌꯥꯝꯇ ꯌꯥꯅꯕ ꯍꯥꯏꯕꯤꯌꯣ ꯑꯁ ꯑꯩꯅ ꯀꯩꯕ ꯃꯤꯉꯣꯟꯗ ꯃꯌꯥꯗ ꯍꯥꯏꯗꯣꯏꯕ ꯊꯣꯏꯊꯣꯏꯅ ꯍꯥꯏꯖꯕꯤꯌꯨ ꯀꯥꯏꯅ ꯊꯣꯏꯊꯣꯏ ꯇꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯒ ꯆꯪꯕ ꯉꯝꯖꯔꯣꯏ ꯀꯤꯖꯩ ꯑꯣꯜ ꯑꯩ. ꯃ꯭ꯌꯨꯖꯤꯛ ꯀ꯭ꯔꯤꯌꯦꯁꯟ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯥ ꯏꯌꯥꯝꯕ ꯀ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦꯒ ꯏꯌꯥꯝꯕꯒ ꯑꯣꯀꯦ ꯆꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯔꯤꯌꯦꯁꯟ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯁꯥꯐꯝ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯕ꯭ꯔꯣ ꯊꯣꯏꯕꯤ ꯕꯣꯔꯥ ꯃꯅꯨꯡꯗ ꯆꯔꯨ ꯋꯥꯏꯔꯨ ꯍꯥꯞꯆꯤꯜꯂꯒ ꯄꯨꯁꯤꯀꯣ ꯍꯥꯏ
Charu waru hapchalaga pula aduga nabani tumnaba. Anjali Sharma na kareba Anjali Sharma na kareba chumi chumi che nu LB se nungsi panthung oidoira amadi nungsi phamsu oidoira nungsi panthung oido nungsi Nafam hai. nungsi on thung gyan ta kan spelling so male amosna dada puspa nangwanda su khara haibiyo mana yadabaine o sida lakhoi da lakbaira Lao puspa lao ke doroge la mi flight bra ko hong mana lorabne Kaya hai. makada di la kanu he Makha lapadi yaro. makada la de ne photo oin la ne ba Makha di yadamne hoji. makada di uki ngata ni uki Dei Rensun hello Anjali Sharma na ikoi mayadi phajabane hai chapam kuman Anjali Sharma ichal live ngasi thungpham niko Anjali kanyang sarake ngasai Anjali kanyang hangde. Sangai Bisal hello Maya su hangde maya kanyang friend sarake. from India Hyderabad the dancing girl hello athabisana Hi. nang hek pi roro moi gi live ta nabani ma ai phaja ai phangjari do laibak to sabre ingbre jengo dabungi dress ka ina magi ga laiba yabane nang hai अंजलि समाना खुमन दुनी है खुशबू न गए आपको हिंदी आती है हाँ हाँ आता है खुशबू को नम डेली संगा विशाल न हगे फोन फ्रॉम इंडिया डेली पुंसीबा मयंग लंबम न हाय लव फ्रॉम मणिपुर वेलकम पुंसीबा वेलकम Thank you so much. Ako channel bu support to sinbiyo ko. खुमन न के बच्चे नु खुमन खुमजर खुरमजरी थोइबीगा आइगा थुंगनाजबा ओइजगेको Ijero. नोइबानी काइनद्रिबौ थुंगौ अंजलि शर्मा नगा वारे नैरे इबाई नैरे इबाई नोकपदा लोइरे The dancing girl, hello. The dancing girl, I am from Bihar. Okay. Thank you so much. Sweetie ngangom. मेरे चैनल को सपोर्ट कीजिए please. Sweetie ngangom. Hello Sweetie. Hi Sweetie. Nungaidibo. Adai posambam na kareba. Che anu nangi live se drama ama oini oiba live oidaba dharma ama oini oiba LB loibada thamoi kairani che posambam aigi LB se mayam ge LB ke manadra mayam se LB thanai dana ko aduga manadra ba tongan bra ba LB se sidi ngawina dai di se kanamana tum lage ko che kamla tum ginungai ko sweetie ngangom ai khambro Sweetie ngangom ai khangbro khangdiye kanano Sweetie jena kenogi sanagi moi tachogi machan pi do oidora sanai sagi je ngangom no to mare ngangom nate Sweetie ngangom je ai gyan ta dre waru ya de Sweetie se kana oidoino thoi bisana na kare ba mai dp je di man gyan ta dre che posambam ai khoi di kairoi che posambam ai khoi di kairoi puspana kaiba luhongba loiraga honeymoon laktoini che hoida lao sapam na kaiba thoibi ai khoi thungna khradi ai khoi ani thungna rakanda ahau athum pija siko gaiba posambam na How thumna loiba yarai ko Hoi thoibi noi bani di khangi aisu sapam na che puspa couple ni punsiko couple ani punsiko Hoi pundoine thoibi sanana ga aduni che pochamba mai mega chandra oda mega na ga tumning badi sing charaga phabane mayana thoi nang yamna hainaroi dori ko sapam na kaino thodoi sina maya ko na na leisibo live
ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯁ ꯑꯣꯏꯗꯣꯏꯅꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯂꯥꯁ ꯑꯗꯩꯗꯤ ꯖꯅꯋꯥꯔꯤꯒꯤ ꯂꯥꯁꯇ ꯗꯦꯟꯁꯤꯡ ꯒꯔꯜꯅ ꯖꯅꯋꯥꯔꯤ ꯂꯥꯁ ꯖय ꯍꯥꯏꯗꯤ శ్రీరామ్ ꯊꯣꯏꯊꯣꯏꯅ ꯀꯔꯤ ꯍꯥꯏꯕ 31 ꯖꯅꯋꯥꯔꯤꯗ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦ ꯑꯣ ꯆꯦꯅꯨ ꯅꯪꯁꯦ ꯅꯒꯤ ꯀꯩꯕ ꯅꯥꯒꯤ ꯑꯃꯔꯦꯁꯄꯨꯔꯤ ꯃꯥꯜꯂꯦ ꯃꯌꯥ ꯑꯝꯇ ꯍꯥꯏꯌꯣꯃꯦ ꯑꯗꯩꯗꯤ ꯀꯥꯁꯤꯠꯅ ꯀꯩꯕ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯌꯥꯎꯔꯣꯏꯀꯣ ꯑꯩ ꯀꯥꯁꯤꯠ ꯋꯦꯜꯀꯝ ꯌꯥꯎꯔꯣꯏꯀꯣ ꯋꯦꯜꯀꯝ ꯑꯒꯦꯟ ꯃꯌꯥ ꯆꯅꯨꯅ ꯀꯩꯕ ꯆꯦꯅꯨ ꯑꯩꯗꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏ ꯆꯦꯅꯨꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯩꯈꯣꯏ ꯗ ꯆꯥꯔꯦ ꯗꯦꯟꯁꯤꯡ ꯒꯔꯜꯅ ꯖय ꯁ꯭ꯔꯤꯔꯥꯝ ꯊꯣꯏꯕꯤ ꯖय ꯁꯅꯥꯃꯥꯏꯕꯅ శ్రీరామ్ ꯗꯥꯕꯨꯡꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯌꯥꯝ ꯉꯥꯡꯉꯦ ꯗꯥꯕꯨꯡ ꯅꯪ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯁꯜꯃꯟ ꯈꯥꯟ ꯑꯣ ꯁꯜꯃꯟ ꯈꯥꯟꯗꯤ ꯅꯠꯇꯕ ꯁꯜꯃꯟ ꯈꯥꯟ ꯏꯆꯦ ꯀꯔꯤ ꯑꯛꯆꯥꯕꯅꯣ ꯍꯥꯏꯔ ꯀꯔꯤ ꯆꯥꯕꯅꯣ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯖय ꯁ꯭ꯔꯤꯔꯥꯝ ꯖय ꯁ꯭ꯔꯤꯔꯥꯝ శ్రీరామ్ ꯔꯦꯅꯤ ꯗꯦꯕꯤꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏ ꯑꯦꯜꯕꯤ ꯇꯧꯋꯤꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯑꯗꯩꯗꯤ ꯋꯥꯔꯤ ꯑꯃꯣꯁꯅ ꯁꯥꯟꯅꯩꯅꯦ ꯀꯩꯕ ꯍꯅꯤꯃꯨꯟ ꯂꯥꯛꯇꯣꯏꯅꯦ ꯁꯣꯏꯗꯅ ꯗꯗꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯟꯕꯤꯗꯣꯏꯅꯤꯀꯣ ꯆꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯣꯏꯔꯣ ꯚꯦꯅꯁ ꯋꯥꯔꯜꯅ ꯁꯦꯞꯇꯤꯛ ꯁ꯭ꯄꯦꯛꯁꯤꯗꯤ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯗꯦꯟꯁꯤꯡꯒꯜ ꯖय ꯁ꯭ꯔꯤꯔꯥꯝ ꯁꯤꯁꯨ ꯁ꯭ꯔꯤꯔꯥꯝꯗ ꯁꯤꯈꯤꯗꯣꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯀꯥꯁꯤꯅ ꯀꯩꯕ ꯉꯁꯤ ꯁꯨꯁꯃꯤꯇꯥ ꯂꯥꯛꯇ꯭ꯔ ꯃꯥꯅꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯗꯩꯗꯤ खुशबू न कह आप लोगों को नींद नहीं आ रही नहीं हम लोग 12-13 बजे में सोता है पोसम हरीश मानदे मानदे चे अनु चे नंगी लाइफ से अवोइब जात जातनिको है थोबीसना स्वीटी अंगोमदो ꯆꯦꯟꯅꯥꯏꯗ ꯂꯩꯕꯅꯦ ꯑꯣ ꯁ꯭ꯋꯤꯇꯤ ꯑꯉꯣꯝꯗꯣ ꯆꯦꯟꯅꯥꯏꯗ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯥꯏ ꯍꯪꯉꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯊꯣꯔꯛꯇ꯭ꯔꯦ ꯑꯟꯖꯂꯤꯅ ꯀꯩ ꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯃꯆꯦ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯃꯅꯦ ꯇꯨꯝꯒꯅꯤ 11 ꯇꯥꯕꯒ ꯇꯨꯝꯗ꯭ꯔꯣꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯄꯨꯡ 3ꯒꯤꯗꯨꯒ ꯇꯨꯝꯒꯅꯤ ꯑꯩ ꯄꯨꯁꯄꯥꯅꯒ ꯆꯦ ꯑꯩ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ ꯀꯨꯏꯗ꯭ꯔꯦ ꯑꯃꯣꯁ ꯏꯕꯥꯅꯤꯒꯤ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯅꯨꯃꯤꯠ ꯂꯦꯞꯅꯔꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯗꯣꯏꯅꯣ ꯄꯨꯁꯄꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯝꯕꯒꯤ ꯃꯇꯥꯡ ꯊꯣꯛꯑꯗꯤ ꯂꯥꯛꯀꯦꯕ ꯅꯪ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏ AK-47 ꯄꯨ ꯂꯥꯛꯇꯣꯏꯅꯦ ꯕꯨ ꯂꯥꯛꯇꯣꯏꯅꯦ ꯀꯥꯅꯤꯡꯗꯗꯤ ꯑꯗꯩꯗꯤ ꯑꯁꯤꯛ ꯁꯔꯗꯥꯔꯅ ꯑꯁꯤꯛ ꯀꯥꯏ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯥꯅ ꯇꯧꯕꯤꯃꯟ ꯈꯪꯗ꯭ꯔꯤꯁꯨ ꯑꯩꯅ ꯈꯪꯅ ꯇꯧꯖꯅꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯁꯤꯅ ꯈ꯭ꯋꯥꯏ ꯑꯗꯩ ꯍꯦꯟꯕꯅꯦ ꯁ꯭ꯋꯤꯇꯤ ꯉꯥꯉꯣꯝꯅ ꯑꯩꯗꯤ ꯆꯦ ꯏꯕꯥꯏ ꯍꯣꯏ ꯈꯪꯉꯦ ꯑꯩꯁꯨ ꯋꯥꯏ ꯇꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯣ ꯈꯪꯒꯨꯝ ꯇꯧꯔꯦ ꯁ꯭ꯋꯤꯇꯤ ꯉꯥꯉꯣꯝꯁꯦ ꯈꯪꯒꯨꯝ ꯇꯧꯔꯦ ꯑꯣꯀꯦ ꯁ꯭ꯋꯤꯇꯤ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯄꯗ ꯑꯃꯨꯛ ꯇꯥꯈꯤꯅꯦ ꯀꯨꯏꯅ ꯀꯅꯦꯛꯁꯟ ꯑꯃꯨꯛ ꯂꯩꯅꯔꯨꯗꯅ ꯇꯧꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯂꯣꯏꯔꯒ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯀꯣꯃꯦꯟꯁ ꯑꯃ ꯄꯤꯔꯝꯃꯣ ꯁ꯭ꯋꯤꯇꯤ ꯅꯠꯇꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯩꯈꯣꯏ ꯆꯪꯉꯒ ꯌꯦꯡꯒꯦꯕꯀꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯋꯤꯇꯤ ꯉꯥꯉꯣꯝ ꯍꯥꯏꯅ ꯁꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯤꯇꯤꯁꯦ ꯃꯥꯅ ꯍꯧꯖꯤꯛꯁꯨ ꯐꯪꯅꯈ꯭ꯔꯦ ꯃꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯝꯃꯅꯤꯗ ꯑꯩꯈꯣꯏ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯣꯃꯦꯟ ꯆꯟꯅꯗꯕꯒꯤꯅꯦ ꯁꯄꯝ ꯀꯨꯃꯥꯔꯅ ꯆꯦ ꯄꯨꯁꯄꯥ ꯀꯨꯏꯗ꯭ꯔꯕꯣꯏ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯆꯦ ꯄꯨꯁꯄꯥ ꯀꯨꯏꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯂꯩ ꯌꯥꯔꯛꯇ꯭ꯔꯕꯣ ꯑꯩ ꯃꯑꯣꯡ ꯑꯃꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯅꯥ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯅꯤꯡꯊꯧ ꯀꯟꯇ꯭ꯔꯣꯜ ꯑꯗꯩꯗꯤ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯀꯩꯕ ꯕꯥꯏ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯔꯣꯏ ꯑꯁꯤꯅ ꯑꯟꯖꯂꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯑꯗꯩꯗꯤ ꯗ꯭ꯔꯤꯝ ꯀꯥꯁꯤꯅ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯣꯏꯅꯤꯒꯤ ꯀꯣꯃꯦꯗꯤ ꯉꯥꯏꯔꯤꯅꯤꯌꯦ ꯑꯩ ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯑꯗꯤ ꯁꯨꯝ ꯅꯣꯛꯇꯣꯔꯕꯅꯦ ꯏꯆꯦ ꯀꯂꯃꯅ ꯑꯁꯤꯠ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯏꯆꯦ ꯀꯃꯂ ꯀꯩꯅꯣꯅꯦ ꯀꯀꯥ ꯀꯧꯑꯣ ꯌꯥꯝ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯁꯤꯅꯤꯌꯔꯅꯦꯀꯣ ꯑꯗꯩꯗꯤ ꯁꯄꯝ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯅꯪꯒꯤ ꯂꯥꯏꯐ ꯂꯥꯁ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯇꯨꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯇꯣꯔꯤꯕꯅꯤꯒ ꯃꯣꯏ ꯑꯃꯣꯁꯅ ꯀꯩꯕ ꯈꯨꯃꯟ ꯚꯥꯏ
ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯃꯪ ꯑꯣꯏꯅ ꯅꯨꯡꯊꯤꯟ ꯃꯥ ꯂꯦꯞꯇꯣꯏꯔꯥ ꯈꯪꯗꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯁꯦ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯀꯨꯏꯗ꯭ꯔꯦ ꯁꯥꯐꯝ ꯅꯪꯁꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯀꯦ ꯕꯥꯔꯇꯣꯟꯗꯣ ꯅꯪ ꯅꯨꯕꯥꯅꯤ ꯂꯨꯍꯣꯡ ꯂꯥꯛꯄꯗ ꯃꯥꯁꯨ ꯁꯨꯝ ꯄꯨꯔ ꯂꯥꯛꯆꯔꯅꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯦꯜꯕꯤꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯆꯔꯒꯦ ꯍꯌꯦꯡꯗꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯋꯥ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯦꯜꯕꯤꯒꯤ ꯃꯤꯡ ꯑꯦꯜꯕꯤꯒꯤ ꯃꯤꯡ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯂꯦꯞꯄꯣꯏ ꯅꯪ ꯂꯦꯞꯄꯁꯨ ꯑꯣꯏ ꯁꯥꯐꯝ ꯈꯨꯃꯟꯅ ꯀꯩꯕ ꯀꯩꯅꯣ ꯏꯕꯦꯝꯃꯅ ꯍꯛꯀꯥꯝ ꯈꯨꯆꯟꯗꯣ ꯁꯑꯣꯝꯃꯦ ꯃꯥꯜꯂꯗꯅ ꯆꯦ ꯅꯨ ꯈꯨꯃꯟ ꯅꯣꯏ ꯑꯅꯤꯗꯤ ꯔꯣꯁꯒꯨꯜꯂꯥꯒ ꯕꯤꯁꯀꯨꯠꯀ ꯄꯤꯖꯔꯒ ꯂꯣꯏꯁꯤꯟꯗꯣꯏꯕꯅꯤ ꯀꯔꯤ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯕ ꯁꯥꯐꯝꯅ ꯆꯦ ꯄꯨꯁꯄꯥ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯔꯗꯤ ꯂꯥꯛꯆꯒꯦ ꯊꯣꯏꯕꯤꯅ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯍꯥꯏꯕ ꯗꯥꯕꯨꯡ ꯁꯣꯅꯣ ꯈꯨꯆꯨꯗꯣ ꯁ꯭ꯋꯤꯇꯤꯗꯣ ꯑꯣꯀꯦ I know that what do you say what do you want ꯚꯥꯏ ꯀꯩꯅꯣꯅꯦ ꯑꯩ ꯉꯥꯡꯁꯤꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯍꯥꯏꯕ ꯁꯥꯐꯝꯅ ꯆꯦ ꯄꯨꯁꯄꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯄꯣꯠꯌꯦꯡ ꯄꯤꯔꯛꯀꯦ ꯑꯣꯟꯂꯥꯏꯟꯗ ꯋꯥꯎ ꯄꯣꯠꯌꯦꯡꯒ ꯌꯧꯅꯈ꯭ꯔꯦꯅꯦ ꯃꯣꯏꯁꯦ ꯑꯦꯜ ꯔꯣꯃꯦꯁ ꯁꯤꯡꯅ ꯍꯥꯏ ꯔꯣꯃꯦꯁ ꯍꯥꯏ ꯀꯥꯁꯤꯅ ꯕꯨꯡ ꯕꯨꯡꯅ ꯉꯥꯡꯕꯁꯦ ꯅꯣꯛꯄꯗ ꯁꯤꯔꯦꯕ ꯑꯉꯥꯡꯅ ꯃꯈꯨꯠꯇ ꯈꯨꯝꯖꯟꯕꯤꯌꯨꯅꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯀꯩꯕ ꯂꯥꯛꯎꯅꯦ ꯂꯥꯛꯎ ꯈꯨꯃꯟ ꯍꯥꯏꯔ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯄꯣꯠꯌꯦꯡꯒ ꯇꯧꯋꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯂꯤꯇꯜ ꯁꯤꯡꯍꯝꯅ ꯋꯥꯠ ꯑꯥꯔ ꯇꯣꯀꯤꯡ ꯃꯅꯤꯄꯨꯔꯤ ꯑꯗꯩ ꯁ꯭ꯋꯤꯇꯤꯅ ꯃꯅꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯦ ꯍꯥꯟꯅ ꯑꯣꯀꯦ ꯁ꯭ꯋꯤꯇꯤ ꯑꯗꯩꯗꯤ ꯂꯤꯇꯜ ꯁꯕꯟ I could not understand your language ꯅꯪꯅ ꯉꯥꯡꯉꯤꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯤꯅꯦ ꯅꯣꯏꯅ ꯍꯣꯜꯂꯛꯑꯒ ꯁꯤꯒ you don't understand I don't understand I no understand you don't understand ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ we are Manipuri is Manipuri not English okay ꯁꯥꯐꯝꯅ ꯀꯩꯕ ꯆꯦ ꯄꯨꯁꯄꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯄꯣꯠꯌꯦꯡ ꯄꯤꯔꯛꯄ ꯑꯣꯟꯂꯥꯏꯟꯗ ꯁ꯭ꯋꯤꯇꯤꯅ ꯆꯦ ꯅꯨ ꯎꯏꯕꯗ ꯋꯥꯟꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯏꯕꯤꯁꯅꯥꯅ ꯁ꯭ꯋꯤꯇꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯀꯥꯁꯤꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯕ ꯑꯗꯩ ꯁꯥꯐꯝꯅ ꯀꯩꯕ ꯑꯃꯣꯁ ꯕ꯭ꯔꯣ next year January-ꯗ ꯏꯆꯦ ꯀꯔꯃꯅ ꯗ ꯁꯤꯠ ꯀꯧꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯣ ꯅꯪ ꯂꯣꯏ ꯁꯟꯗꯣꯛꯑꯣꯀꯣ ꯅꯪ ꯑꯃꯔꯣꯁꯅ ꯚꯥꯏ ꯈꯨꯃꯟ ꯀꯨꯏꯗ꯭ꯔꯦꯍꯦ ꯑꯣꯜ ꯗ ꯕꯦꯁ ꯑꯩꯈꯣꯏꯕꯨꯁꯨ ꯀꯥꯎꯅꯨꯀꯣ ꯑꯣꯖꯥ ꯃꯦꯘꯥꯅ ꯑꯣꯖꯥ ꯕꯨꯡ ꯑꯦꯜꯕꯤ ꯂꯣꯇꯣꯛ ꯗꯣꯏꯔꯣ ꯃꯇꯝ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯒꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯤꯒꯠꯂ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯅꯝꯃꯁꯦ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯑꯃꯣꯁꯅ ꯆꯦꯆꯦꯁꯦ ꯌꯥꯝ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯦ ꯃꯥ ꯋꯥꯟꯊꯔꯦ ꯃꯥ ꯄꯥꯛꯊꯈ꯭ꯔꯦ ꯁ꯭ꯋꯤꯇꯤꯅ ꯀꯩꯕ ꯑꯩ ꯉꯥ ꯆꯥꯔꯦ ꯏꯕꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯞ ꯊꯥꯈꯤꯗꯣꯏꯅꯣ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯁ꯭ꯋꯤꯇꯤ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯁꯥꯐꯝꯒꯨꯝꯃꯟꯅ ꯀꯧꯔꯛꯀꯦ ꯑꯝꯕꯨꯁ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯀꯥꯁꯤꯅ ꯀꯩꯕ ꯅꯣꯏꯅꯤꯕꯨ ꯀꯥ ꯁꯤꯠꯅ ꯍꯩꯇꯅ ꯍꯥꯡꯕ ꯆꯦꯅꯦꯜꯗꯣ ꯎꯔꯦ ꯀꯀꯥ ꯑꯩ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯌꯦꯡꯉꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯂꯨꯕꯨꯡꯒꯤ ꯊꯣꯛꯇꯥꯛꯇꯣ ꯑꯗꯨꯐꯧꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯛꯀꯦ ꯑꯩꯅ ꯈꯔꯅꯤꯁꯤ ꯌꯥꯝ ꯆꯤꯟꯕ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯁꯨ ꯀꯔꯤꯝ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯗꯨꯏꯗꯨꯒꯤ ꯆꯤꯜꯂꯦ ꯌꯥꯝꯅ ꯍꯟꯗꯛꯁꯦ ꯁꯥꯐꯝꯒꯨꯝꯅ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯣ ꯃꯔꯝ ꯍꯥꯏꯔꯝꯃꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯔꯝ ꯍꯥꯏꯔꯝꯃꯣꯏ ꯑꯣꯀꯦ ꯑꯃꯔꯣꯁꯅ ꯚꯥꯏ ꯈꯨꯃꯟ ꯉꯥꯏꯔꯝꯃꯒꯦ ꯑꯣꯖꯥ ꯃꯦꯘꯥꯅ ꯑꯦꯜꯕꯤ ꯇꯣꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯕꯒꯤꯔꯣ ꯋꯥꯁꯜꯂꯛꯑꯦ
ꯑꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯆꯅꯥꯅ ꯁ꯭ꯋꯤꯇꯤ ꯅꯪꯒꯤ LBꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯍꯌꯦꯡ LB ꯊꯥꯗꯣꯏꯔꯣ ꯂꯥꯛꯀꯦ ꯁ꯭ꯋꯤꯇꯤꯁꯨ LB ꯊꯥꯕ꯭ꯔꯣ ꯊꯣꯏꯕꯤꯆꯅꯥ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯅꯥꯅ ꯁꯤꯠ KMC ꯑꯝꯕꯣꯁꯅꯒꯔꯁꯤ ꯆꯤꯆꯦꯁꯨ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ ꯃꯪ ꯐꯔꯁꯦꯀꯣ ꯏꯆꯦ ꯈꯨꯃꯟ ꯅꯒꯔꯆꯤ ꯑꯅꯨ ꯈꯨꯃꯟ ꯂꯥꯏꯚ ꯂꯣꯏꯕꯒꯤ ꯃꯔꯝ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯀꯗ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯐꯝꯅ ꯑꯃꯣꯁ ꯕ꯭ꯔꯣ ꯊꯥꯕꯅꯦ ꯗꯥꯕꯨꯡ ꯑꯣꯀꯦ ꯄꯨꯡ ꯑꯅꯤ ꯐꯥꯗꯣꯔꯦ ꯑꯅꯤ ꯐꯥꯕꯒ ꯂꯣꯏꯁꯟꯗꯣꯏꯃꯤ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 3 ꯐꯥꯕꯒ ꯂꯣꯏꯁꯟꯗ꯭ꯔꯕꯅꯤ only 2 hours ꯑꯩꯁꯨ ꯊꯕꯛ ꯋꯥꯠꯂꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯥꯎꯔꯥꯛꯅ ꯊꯕꯛꯁꯦ ꯄꯨꯡ ꯑꯃ ꯃꯈꯥꯏꯃꯨꯛꯀꯤ ꯊꯕꯛ ꯋꯥꯠꯂꯦꯕꯀꯣ ꯑꯩꯒꯤ ꯊꯕꯛꯁꯦ ꯄꯨꯡ 1 ꯃꯈꯥꯏꯃꯨꯛꯀꯤ ꯑꯩꯁꯦ ꯁꯨꯒꯦꯅ ꯁꯨ ꯇꯥꯔꯒꯗꯤ ꯅꯣꯡꯉꯥꯟꯒꯅꯦꯕꯗꯣ ꯅꯣꯡꯉꯥꯟꯐꯥꯎꯗꯤ ꯉꯔꯥꯡꯁꯨ ꯇꯨꯝꯗꯕꯅꯤ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯑꯅꯦꯕ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯉꯥꯏꯍꯥꯛꯃꯨꯛ ꯁꯨꯖꯜꯂꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗ ꯄꯣꯠꯁꯦ ꯗꯦꯂꯤꯚꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯒꯦ ꯑꯃꯣꯁ ꯕ꯭ꯔꯣ ꯊꯥꯕꯅꯦ ꯗꯦꯕꯤꯖꯅꯅ ꯂꯣꯏꯔꯁꯦ ꯃꯤꯠꯁꯦ ꯃꯩꯈꯦꯠ ꯃꯔꯨ ꯉꯥꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯕ ꯃꯇꯥꯡ ꯌꯧꯔꯦ ꯑꯗꯨꯅꯦ ꯇꯧꯂꯣꯏꯁꯟꯗ꯭ꯔꯕꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯀꯥꯁꯤꯅꯥ ꯁꯥꯄꯝꯅꯒ ꯏꯕꯥꯏ ꯂꯥꯏꯚ ꯊꯥꯔꯛꯂꯔꯣꯏ ꯇꯥꯕꯗ ꯑꯩ ꯀꯞꯄꯤ ꯊꯣꯏꯕꯤꯆꯅ ꯏꯍꯦ ꯑꯣꯖꯥ ꯑꯣꯖꯥꯕꯨꯡꯒꯤ ꯂꯥꯏꯚ ꯇꯣꯛꯄꯗꯒꯤ ꯑꯩꯁꯨ LB ꯑꯃꯇ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏꯒꯤ LBꯁꯦ ꯃꯇꯝ ꯅꯛꯁꯜꯂꯛꯑꯦ ꯖꯅꯋꯥꯔꯤ ꯊꯥꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯝ ꯇꯧꯔꯝꯃꯒꯦ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤꯗꯒꯤꯗꯤ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯁꯨ ꯌꯧꯁꯜꯂꯛꯑꯃꯤꯅ ꯑꯗꯩꯗꯤ ꯑꯃꯣꯁꯅ ꯀꯩꯕ ꯚꯥꯏ ꯈꯨꯃꯟ ꯃꯪ ꯐꯔꯁꯦ ꯁꯥꯄꯝꯅ ꯑꯃꯣꯁ ꯕ꯭ꯔꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯗꯥꯁ ꯁꯥꯎꯅꯨꯀꯣ ꯏꯅꯝꯃꯗꯣ ꯑꯝꯇ ꯍꯧꯒꯠꯂꯗꯤ ꯐꯗꯧꯅꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯦꯕꯣ ꯏꯕꯦꯝꯃ ꯋꯥꯟꯊꯈ꯭ꯔꯦ ꯐꯖꯅ ꯃꯁꯤ ꯇꯨꯝꯈ꯭ꯔꯗꯤꯕ ꯕꯦꯔꯥꯅꯤ ꯃꯤꯅ ꯊꯥꯡꯉꯁꯨ ꯈꯪꯗꯕ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯁꯤ ꯏꯪꯉꯦ ꯃꯥꯅ ꯏꯪꯃꯟꯗꯅ ꯃꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯗꯥꯏꯅꯣ ꯏꯅꯝꯃꯗꯣ ꯑꯝꯇ ꯄꯣꯠꯁꯝꯕꯝꯅ ꯐꯔꯦ ꯆꯦꯅꯨ ꯗꯥꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯗꯩꯗꯤ ꯑꯃꯣꯁꯅꯒꯗ ꯆꯦꯅꯕꯥꯅꯤꯁꯨ ꯃꯪ ꯐꯔꯁꯦ ꯏꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯕꯥꯏ ꯗꯥꯕꯨꯡ ꯑꯉꯥꯡ ꯃꯆꯥ ꯁꯥꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯔꯣ ꯅꯪ ꯁꯤꯗꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯑꯉꯥꯡ ꯍꯦꯛꯇ ꯁꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯄꯥꯕꯒ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥ ꯇꯥꯛꯐꯨꯔ ꯅꯪ ꯑꯩꯈꯣꯏ ꯃꯃꯥ ꯇꯥꯛꯐꯨꯔ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯅꯪ ꯀꯌꯥꯝ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯂꯨꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯈꯪꯉꯨꯅꯨ ꯀꯅꯥ ꯀꯃꯤꯅꯣ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯁꯄꯥꯅ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯆꯦ ꯍꯣꯏ ꯑꯣꯏꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯗꯣꯏꯔꯕ ꯑꯗꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯤꯉꯩꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯍꯧꯕꯅ ꯐꯩꯀꯣ go to sleep the last already okay ꯁꯥꯐꯝꯅꯒꯦ ꯆꯦ ꯄꯨꯁꯄꯥ ꯕꯥꯏ ꯑꯣꯖꯥ ꯃꯦꯘꯥꯅꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯇꯧꯏ ꯑꯩꯁꯨ ꯇꯧꯏ इसे कानून मानना बाय मैम गुड नाइट स्वीट ड्रीम ओके तो भी जना गुड नाइट जा रहे वेरी गुड है सापम कुमन है जौरबो मतम से मिनट के वाले मिनट अनि खतंग आ रहे और सुमन लेजर के बाय मैम आई मिनट अनि फा लगे मैम इकाइजरेदा आई ngasi खक अखोई साइगा लाकपसिदा इतैना हाटख्रे केनो पुष्पा इकाइरेदा आई ngasi खक अखोई साइगा लाकपसिदा इतैना हाटख्रे है कई हाटखगिनी बे मनंगबो कासिनगर नंगी एक्टिंग उरबनिना फजन तुम्बा यारनी थैंक यू काका sum hꯩꯇ ꯇꯧꯔꯤꯃꯤꯗ ꯄꯨꯁꯄꯥ ꯃꯇꯝꯁꯦ ꯑꯩꯁꯨ ꯉꯥꯏꯕꯁꯦ ꯋꯥꯔꯤꯅꯤꯅꯦ ꯑꯩꯗꯤ ꯂꯣꯏꯕ ꯃꯇꯝ ꯌꯧꯔꯛꯑꯦ
ꯊꯣꯏꯕꯤꯆꯟꯗꯥꯕꯨꯡ ꯍꯌꯦꯡꯗꯤ ꯖꯦꯀꯦꯠ ꯑꯉꯧꯕꯗꯣ ꯂꯤꯠꯂꯣ 이붕ꯗ ꯌꯥꯝ ꯄꯛꯆꯩ ꯑꯗꯨꯕꯨ ꯃꯣꯠꯂꯦ ꯍꯥꯏꯃꯦ 이ꯕꯦꯝꯃ ꯁꯨꯗ꯭ꯔꯤꯌꯦ ꯃꯣꯠꯅ ꯂꯩꯔꯦ ꯑꯗꯨꯒꯤꯅꯦ ꯁꯦꯀꯦꯟ ꯍꯦꯟ ꯑꯍꯟꯕꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯏ ꯖꯦꯀꯦꯠꯇꯣ ꯃꯅꯤꯄꯨꯔꯗꯩ ꯂꯩꯔꯛꯈꯤꯕꯅꯦꯕ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯗꯤ ꯕꯖꯥꯔꯗꯒꯤ ꯖꯦꯀꯦꯠ ꯁꯦꯀꯦꯟ ꯍꯦꯟ ꯑꯍꯟꯕ ꯂꯩꯖꯔꯛꯏꯅꯦ ꯑꯩꯅ ꯁꯨꯔꯒ ꯂꯤꯠꯂꯣ ꯑꯩꯒꯤ ꯀꯂꯔꯁꯤ ꯁ꯭ꯋꯥꯏ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏ ꯃꯨꯔꯤ ꯍꯦꯛꯇ ꯀꯩꯅꯣ ꯍꯦꯛꯇ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯦꯛꯇꯤ ꯅꯠꯇꯕ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯂꯤꯠꯄꯨ ꯂꯤꯠꯂꯕ ꯂꯤꯠꯄꯒ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯁꯤꯠꯅ ꯀꯩꯕ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯦ ꯀꯧ ꯍꯥꯏ ꯆꯠꯐꯝ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯆꯠꯐꯝ ꯑꯣꯟꯂꯤ 2 ꯁꯦꯀꯦꯟ ꯀꯥꯎꯟ ꯗꯥꯎꯟ ꯇꯧꯖꯔꯦ 54 55 56 57 ꯍꯦꯠ ꯂꯤꯠꯂꯨꯗꯦ ꯂꯤꯠꯂꯨ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛ ꯂꯤꯠꯂꯧꯔꯥ ꯖꯦꯀꯦꯠ ꯑꯃꯣꯠꯄꯗꯣ ꯖꯦꯀꯦꯠ ꯏꯕꯦꯝꯃ ꯌꯦꯡꯉꯦꯔ ꯅꯪ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯈ꯭ꯔꯦꯅꯦ ꯂꯥꯏꯐꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯍꯥꯏꯕ ꯑꯣꯀꯦ ꯍꯌꯦꯡ ꯂꯤꯠꯂꯁꯤ ꯊꯣꯏꯕꯤꯆꯟꯗ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯨꯗ꯭ꯔꯤꯝ